ꯇꯨꯝꯗ꯭ꯔꯤꯕꯣ? ꯇꯨꯝꯗ꯭ꯔꯤꯕꯣ? ꯑꯩ ꯁꯨꯝ ꯀꯥꯞꯊꯣꯛꯑꯒ ꯌꯦꯡꯉꯤꯅꯤ꯫ ꯇꯨꯝꯗ꯭ꯔꯤꯗ꯫ ꯌꯥꯝ ꯊꯦꯡ ꯊꯦꯡ ꯇꯨꯝꯕꯁꯦ ꯏꯁꯥꯒꯁꯦ ꯂꯥꯏꯅꯥ ꯆꯨꯔꯦꯗ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯂꯥꯁꯦ꯫ ꯊꯦꯡ ꯊꯦꯡ ꯇꯨꯝꯃꯟꯗꯅꯅꯦ, ꯑꯗꯣ ꯑꯌꯨꯛꯇꯤ ꯑꯗꯨꯝ ꯍꯧꯒꯠꯄ ꯃꯊꯧ ꯇꯥꯕ꯫ ꯇꯨꯝꯁꯤꯠ ꯐꯥꯗꯕꯩꯔ ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯀꯣꯛ ꯆꯤꯛꯄ ꯈꯣꯠꯄ, ꯈ꯭ꯋꯥꯡ ꯅꯥꯕ, ꯍꯛꯆꯥꯡ ꯆꯤꯛꯄ ꯌꯥꯝ ꯇꯧꯋꯦꯕ꯫ ꯀꯩ ꯆꯥꯗꯣꯔꯦ? ꯀꯣꯛ ꯆꯤꯛꯑꯦ, ꯈ꯭ꯋꯥꯡꯁꯨ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯅꯦꯕ꯫ ꯏꯆꯥ ꯅꯨꯨꯄꯤꯅ ꯍꯥꯏꯇꯥꯗ꯭ꯔꯣ ꯅꯪꯒꯤ ꯑꯅꯥꯕꯁꯤ ꯂꯥꯏꯞ ꯊꯥꯕꯤꯅꯤ꯫ ꯃꯃꯥ ꯅꯣꯏꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯂꯣꯏꯔꯦ꯫ ꯏꯁꯥ ꯌꯥꯗ꯭ꯔꯦ, ꯋꯥꯔꯦ, ꯑꯩꯁꯨ ꯀꯣꯛ ꯆꯤꯛꯑꯦ, ꯈ꯭ꯋꯥꯡꯁꯨ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯁ ꯈꯪꯗꯦꯗ ꯑꯩꯁꯨꯅꯤ꯫ ꯊꯕꯛꯁꯤꯅꯅꯦ ꯀꯩꯅꯣꯝ ꯇꯧꯕꯗ ꯋꯥꯕꯅ ꯍꯥꯜꯂꯦ꯫ ꯂꯦꯞ ꯂꯦꯞꯅ ꯀꯣꯟ ꯐꯦꯡꯕꯗꯁꯨ ꯐꯦꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯧꯅ ꯆꯦꯟꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ꯫ ꯏꯆꯥ ꯅꯨꯨꯄꯤꯅ ꯍꯥꯏꯗꯣ ꯆꯨꯝꯃꯕꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯂꯥꯏꯞ ꯊꯥꯒꯦ ꯇꯧꯕ ꯏꯆꯥꯅꯨꯄꯤꯅ ꯊꯥꯅꯨ 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 ꯍꯥꯏꯁꯤꯅꯕꯨ ꯀꯩꯅꯣ꯫ ꯅꯪꯗꯣ ꯄꯩꯅ ꯍꯤꯞꯄꯤꯁꯤ ꯀꯩꯅꯣ ꯆꯨꯝꯅ ꯍꯤꯞꯒꯗ꯭ꯔꯥ? ꯆꯨꯝꯅ ꯌꯦꯡꯉꯛꯇꯅ ꯄꯩꯔꯤꯅꯤ ꯀꯩꯅꯣ꯫ ꯅꯪ ꯉꯁꯥꯏ ꯅꯪ ꯂꯥꯏꯞꯇ ꯍꯥꯏꯕ ꯋꯥꯔꯤꯗꯣ, ꯑꯗꯨꯅ ꯆꯨꯝꯃꯗ꯭ꯔꯥ ꯈꯪꯗꯦ꯫ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯗꯤ, ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯗꯤ ꯆꯞ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯗ꯭ꯔꯥ ꯈꯪꯗꯦꯕ꯫ ꯑꯩꯒꯤ ꯈꯪꯅꯕ ꯃꯌꯥꯝ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯚꯤꯗꯤꯑꯣꯗ꯫ ꯑꯩꯒꯤꯗꯤ ꯂꯥꯏꯐꯁꯦ ꯀꯩꯁꯨ ꯑꯗꯨꯝ ꯊꯥꯕꯅꯤꯗ, ꯌꯥꯝ ꯀꯟꯅ ꯂꯥꯛꯄꯤꯔꯁꯨ ꯀꯥꯏꯗꯦ, ꯂꯥꯛꯄꯤꯗ꯭ꯔꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕ꯫ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯕ, ꯂꯥꯏꯛ ꯅꯨꯡ ꯀꯃꯦꯟ ꯅꯨꯡꯃꯦꯟ ꯇꯧꯕꯤꯕꯗꯣ ꯑꯗꯨꯅꯤ ꯑꯩ ꯄꯥꯝꯃꯤꯁꯦ꯫ ꯑꯒꯨ ꯕꯦꯇꯥ, ꯑꯗꯨꯁꯨ ꯌꯥꯎꯅꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯋꯥꯃꯤꯟꯅꯔꯦ꯫ ꯑꯒꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯒꯦ? ꯗꯣ ꯃꯥꯁꯨ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣꯏꯕ?
ꯑꯗꯨꯅꯤ ꯅꯪꯁꯨ ꯊꯦꯡ ꯊꯦꯡꯅ ꯀꯩꯀꯩ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯇꯨꯝꯁꯤꯠ ꯐꯥꯗꯕ ꯍꯛꯆꯥꯡꯁꯦ ꯀꯩꯗꯧ ꯂꯣꯏꯅꯃꯛ ꯅꯥꯒꯗꯧꯔꯦ ꯏꯁꯥ ꯉꯝꯗꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯅꯪꯕꯨ ꯑꯗꯨꯝ ꯎꯏꯗ ꯁꯛꯂꯣꯟ ꯀꯌꯥ ꯑꯣꯜꯂꯗꯨꯅ ꯑꯗꯨꯝ ꯎꯕꯅꯤꯗ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗꯦ ꯆꯥꯛ ꯆꯥꯗꯦ ꯀꯩꯗꯧꯉꯩꯗꯤ ꯉꯁꯤꯗꯩꯔꯣ ꯉꯔꯥꯡꯗꯩꯔꯣ ꯂꯥꯛꯅꯤ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯨꯄꯤ ꯃꯔꯤ ꯃꯉꯥ ꯌꯦꯡꯉꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯎꯗꯕꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯤꯒꯤ ꯌꯦꯡꯗꯕ ꯃꯤꯒꯤ ꯌꯥꯎꯔꯦ ꯑꯗꯨꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯖꯕ ꯃꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯗ ꯑꯅꯤꯈꯛ ꯁꯦꯝꯖꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯌꯧꯕꯤꯗꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯅꯨꯡꯁꯤꯗꯕꯒꯤꯔ ꯌꯦꯡꯅꯤꯡꯗꯕꯒꯤꯔ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯋꯥꯁꯦ ꯉꯥꯡꯗꯕꯅ ꯐꯔꯦ ꯍꯥꯏꯗꯣ ꯂꯩꯖꯔꯦ ꯃꯃꯧ ꯅꯨꯡꯁꯤꯕꯤ ꯅ ꯀꯧꯔꯛꯑꯦ ꯑꯗꯨꯅ ꯉꯁꯥꯏꯗꯩ ꯅꯪ ꯅꯍꯥꯟꯋꯥꯏ ꯕꯦꯠꯃꯤꯟꯇꯟ ꯑꯃ ꯑꯃ ꯁꯥꯟꯅꯕ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯆꯠꯇꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯥꯟꯅꯕ ꯈꯣꯠꯅꯕꯁꯨ ꯈꯔ ꯇꯧꯔꯣ ꯍꯛꯆꯥꯡ ꯐꯒꯗꯣꯏꯅꯤ ꯂꯥꯏꯐꯁꯦ ꯅꯍꯥꯟꯒꯩꯗꯤ ꯃꯤ ꯆꯅꯤ ꯌꯥꯡꯈꯩ ꯆꯍꯨꯝꯒ ꯆꯣꯡꯊꯣꯔꯛꯄꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯕꯦꯔꯥ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯍꯟꯗꯛꯁꯦ ꯑꯦꯜ ꯕꯤ ꯕꯦꯔꯥ ꯑꯣꯏꯔꯦ ꯕꯦꯔꯥ ꯀꯥꯔꯦ ꯆꯠꯇꯦꯗ ꯂꯥꯏꯔꯤꯛꯅ ꯍꯦꯟꯖꯜꯂꯛꯂꯦ ꯇꯧꯕꯕꯨꯗꯤ ꯂꯥꯏꯔꯤꯛꯀꯤ ꯀꯩꯅꯣꯅ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯔ ꯈꯔ ꯑꯦꯛꯁꯔꯁꯥꯏꯖꯀꯨꯝꯕ ꯀꯩꯅꯣ ꯇꯧ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯁꯨ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯍꯟꯗꯛꯁꯦ ꯂꯥꯏꯐꯁꯦ ꯀꯩꯗꯧꯕꯖꯥꯠꯅꯣ ꯈꯪꯗꯦ ꯁꯤꯁꯇꯦꯝ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯇꯨꯝꯃꯦꯀꯣ ꯏꯁꯥ ꯉꯝꯗꯦ ꯍꯧꯒꯠꯇꯦ ꯆꯥꯛ ꯆꯥꯗꯦ ꯋꯥ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯧ ꯑꯗꯨꯒ ꯑꯃꯨꯛ ꯑꯊꯦꯡꯕꯗ ꯑꯩꯅꯕꯨ ꯍꯦꯛ ꯅꯪ ꯂꯥꯟꯃꯩ ꯊꯥꯟꯕꯤ ꯇꯧꯅ ꯆꯥꯕ ꯎꯔꯕ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯀꯣ ꯑꯒꯣ ꯇꯨꯝꯃꯣ ꯉꯟꯅ ꯇꯨꯝꯃꯣ ꯈꯔ ꯁꯥꯡꯅ ꯇꯨꯝꯃꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯗꯤ ꯅꯥꯔꯛꯀꯅꯤꯅ ꯑꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯅꯥꯔꯦ ꯑꯗꯨꯅ ꯐꯅꯕ ꯈꯔ ꯁꯥꯡꯅ ꯇꯨꯝꯃꯣ ꯑꯩꯁꯨ ꯍꯟꯗꯛ ꯌꯥꯝ ꯑꯊꯦꯡꯕꯒꯤ ꯀꯩꯒꯨꯝꯕꯒꯗꯣ ꯌꯥꯎꯁꯜꯂꯒꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯀꯣꯛ ꯑꯅꯥꯕ ꯑꯃ ꯄꯥꯏꯔꯨꯔꯦ ꯍꯥꯏꯗꯣ ꯑꯩꯅ ꯃꯤꯒꯤ ꯀꯣꯃꯦꯟ ꯊꯝꯕꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅꯗꯤ ꯂꯣꯏꯅ ꯌꯦꯡꯕꯅꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯂꯣꯏꯔꯒ ꯀꯣꯃꯦꯟ ꯊꯝꯕ ꯀꯥꯎꯔꯦ ꯑꯗꯨꯅ ꯍꯦꯛ ꯌꯦꯡꯕꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯑꯗꯨꯁꯨ ꯃꯤ ꯁꯥꯎꯅꯕ ꯌꯥꯎꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯁꯦ ꯑꯗꯨꯒꯤꯗꯣ ꯈꯔ ꯁꯥꯎꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯔ ꯁꯨꯝ ꯂꯩꯕꯁꯦ ꯁꯨꯝ ꯋꯥꯗꯤ ꯍꯥꯏꯕꯗꯤ ꯁꯕꯖꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯍꯥꯏꯕꯗꯤ ꯄꯜꯂꯒ ꯑꯩꯅ ꯀꯃꯦꯟꯗꯣ ꯏꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯥꯅ ꯐꯖꯅ ꯌꯦꯡꯕꯤꯈꯤ ꯐꯖꯅ ꯇꯥꯕꯤꯈꯤ
ꯍꯥꯏꯕ ꯑꯃ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯃ ꯑꯩꯈꯣꯏꯗ ꯐꯥꯎꯕꯗꯣ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯅꯤ ꯐꯨꯜ ꯁꯞꯄꯣꯔꯠꯄꯨ ꯍꯥꯏꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯗꯕꯣꯏ ꯍꯦꯛꯇ ꯈꯜꯂꯦꯕ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯏꯁꯜꯂꯤ ꯃꯥꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅꯤ ꯑꯗꯩ ꯀꯅꯥꯒꯨꯝꯅ ꯂꯥꯏꯛ ꯗꯟ ꯍꯥꯏꯔꯝꯃꯒꯁꯨ ꯇꯨꯃꯤꯟ ꯇꯣꯛꯈꯤꯕꯁꯨ ꯂꯩꯀꯣ ꯑꯗꯣ ꯀꯩꯗꯧꯅꯤ ꯑꯃꯒꯤꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣই ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒꯅꯤ ꯀꯥꯒꯗꯣꯏꯁꯦ ꯑꯗꯨꯒ ꯂꯥꯏꯛ ꯈꯛꯇꯪ ꯅꯝꯃꯝꯃꯒ ꯆꯠꯂꯒꯗꯤ ꯑꯃꯗꯨꯒꯤ ꯀꯥꯟꯅꯗꯦ ꯑꯩꯅ ꯑꯃꯨꯛꯇꯣ ꯍꯌꯦꯡ ꯑꯃꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯂꯥꯏꯛ ꯗꯟ ꯍꯥꯏꯔꯝꯃꯒꯗꯤ ꯑꯃꯗꯨꯒꯤ ꯀꯥꯟꯅꯗꯦ ꯁꯨꯝ ꯋꯥꯕ ꯋꯥꯏꯕ ꯑꯃꯒ ꯑꯃꯒ ꯁꯤ ꯇꯧꯅꯗ꯭ꯔꯒꯗꯤ ꯇꯧꯅꯔꯣꯏ ꯍꯥꯏꯔꯒꯕꯨꯗꯤ ꯇꯧꯅꯗ꯭ꯔꯦꯀꯣ ꯀꯅꯥꯝꯇꯒ ꯃꯔꯤ ꯊꯝꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯄꯪꯅꯝꯇ ꯅꯝꯃꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕ ꯑꯗꯨꯅꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯥꯝ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯍꯥꯏ ꯁꯥꯝ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯒꯤ ꯂꯥꯏꯞꯇꯁꯨ ꯎꯏꯀꯣ ꯁꯥꯝ ꯀꯩꯊꯦꯜ ꯂꯥꯛꯄꯝꯁꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯦ ꯂꯥꯏꯞꯀ ꯊꯥꯕꯗ ꯋꯥ ꯉꯥꯡꯕꯁꯦ ꯈꯔ ꯏꯀꯥꯏꯕꯅꯦꯕ ꯉꯁꯤꯗꯤ ꯑꯗꯨꯝ ꯉꯥꯡꯉꯗꯕꯅꯤ ꯍꯅꯨꯕꯤ ꯐꯥꯔꯗꯕꯨ ꯀꯩꯗꯧ ꯏꯀꯥꯏꯕꯅꯣꯗ ꯈꯟꯖꯜꯂꯛꯑꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯥꯏꯛꯀꯁꯦ ꯃꯁꯤꯡ ꯁꯨꯡꯍꯦꯟ ꯍꯦꯟꯒꯠꯇꯕ ꯋꯥꯅꯤ 22 ꯈꯛ ꯀꯥꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯞꯅ 3 4ꯒ ꯀꯦꯜꯂꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯀꯔꯤ ꯂꯤꯂꯥꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯂꯣꯏꯅ ꯌꯦꯡꯕꯅꯤ ꯂꯤꯕꯗꯤ ꯑꯗꯨꯝ ꯌꯦꯡꯗꯕ ꯌꯥꯗꯦ ꯚꯤꯗꯤꯑꯣꯗꯤ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯊꯥꯔꯒ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯒ ꯀꯛꯄꯅꯤ ꯑꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯦꯡꯗ꯭ꯔꯗꯤ ꯀꯃꯦꯟ ꯏꯐꯝ ꯈꯪꯗꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯌꯦꯡꯕ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯏꯗꯧꯕ ꯀꯃꯦꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯅ ꯁꯪꯗ꯭ꯔꯤꯐꯥꯎ ꯌꯦꯡꯉꯣꯏꯑꯕ ꯑꯩ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯤꯞꯊꯔꯒ ꯈꯪꯗꯦ ꯐꯝꯊꯔꯒ ꯌꯦꯡꯉ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯦ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯑꯩꯅ ꯏꯗꯣꯔꯤꯕ ꯀꯃꯦꯟꯁꯦ ꯀꯔꯤ ꯏꯗꯣꯏꯅꯣ ꯀꯔꯤꯃꯨꯛ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯃꯥꯅ ꯃꯇꯥꯡꯗꯣ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯑꯆꯥꯄꯣꯠꯇꯣ ꯀꯔꯤ ꯌꯦꯟꯖꯥꯡꯗꯣ ꯑꯗꯨ ꯑꯗꯥꯏ ꯍꯥꯏꯍꯧꯗ꯭ꯔ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯁꯥꯝ ꯏꯅꯥꯎꯄꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯅ ꯑꯗꯒꯤ ꯁꯌꯥꯝꯅ ꯍꯥꯏꯕ ꯑꯩꯒꯤ ꯇꯧꯔꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯄꯣꯃꯤꯇꯥ ꯋꯥꯏ ꯀꯩꯒꯤ ꯏꯀꯥꯏ ꯀꯩꯒꯤ ꯏꯀꯥꯏꯔꯤꯅꯣ ꯑꯦꯜ ꯕꯤ ꯊꯥꯕ ꯐꯔꯀꯥꯟꯁꯤꯗ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯈꯪꯗꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯩꯁꯨ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦꯕ ꯔꯥꯁꯤ ꯌꯥꯎꯍꯟꯕꯁꯨ ꯍꯩꯇꯦ ꯑꯦꯜ ꯕꯤ ꯊꯥꯔꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯌꯥꯝ ꯇꯧꯁꯜꯂꯛꯏꯗꯤ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯤꯡꯅꯒ ꯕꯥꯁꯤꯒ ꯄꯪꯈꯣꯡꯅ ꯈꯣꯡꯖꯤꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯅꯅꯤꯇꯥ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯏꯆꯥꯅꯨꯄꯤꯅ ꯅꯪ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯗꯣꯏꯔꯥ ꯑꯩꯕꯨ ꯑꯦꯜꯕꯤ ꯊꯥ ꯑꯩꯅ ꯉꯥꯡꯉꯣꯏ ꯑꯃꯠꯇ ꯉꯥꯡꯉꯣꯏ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯑꯦꯜ ꯕꯤ ꯌꯥꯎꯔꯕ ꯑꯗꯩꯗꯤ ꯑꯦꯜ ꯕꯤ ꯍꯦꯛ ꯊꯥꯔꯕ ꯃꯣꯏ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯏꯁꯧ ꯑꯃ ꯂꯥꯛꯅꯔꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯦꯜꯕꯤ ꯍꯥꯏꯅ ꯃꯣꯏ ꯑꯩꯉꯣꯟꯗ ꯉꯥꯡꯗꯣꯏꯕ ꯑꯗꯨꯅꯅꯤ ꯏꯇꯥ ꯑꯗꯨꯗꯤ ꯁꯦꯀꯦꯟ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯂꯥꯏꯐꯅ ꯍꯥꯏꯕ ꯃꯣꯃꯤꯇꯥ ꯍꯥꯏꯅ ꯏꯔꯦ ꯑꯗꯩꯗꯤ ꯁ꯭ꯌꯥꯝꯅ ꯍꯥꯏꯕ ꯆꯦ ꯔꯥꯅꯤ ꯋꯦꯜꯀꯝ 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 ꯍꯥꯏꯕ ꯆꯦ ꯔꯥꯅꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯃꯃꯤꯇꯥꯅ ꯍꯥꯏꯕ ꯆꯍꯤ ꯐꯥꯔꯛꯇꯣꯔꯀꯥꯟꯁꯤꯗ ꯍꯥꯏꯕ ꯑꯣ ꯆꯍꯤꯇ ꯅꯠꯇꯦꯅꯦ ꯏꯇꯥ ꯑꯩ ꯀꯩꯅꯣꯁꯦ ꯑꯣ ꯂꯥꯏꯚ ꯊꯥꯕꯤꯁꯦ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯂꯥꯏꯐ ꯊꯥꯕꯤꯁꯦ ꯀꯩꯗꯒꯤ ꯍꯧꯈꯤꯅꯣ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯅꯍꯥꯟꯁꯨ ꯀꯅꯥꯗꯅꯣ ꯕ꯭ꯂꯨ ꯄꯤꯔꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯩꯁꯦ ꯀꯩꯅꯣꯝ
ꯀꯩꯅꯣꯗꯣ ꯂꯥꯏꯞꯇꯣ ꯀꯩꯅꯣꯝ ꯑꯣꯟꯈ꯭ꯔꯕ ꯕ꯭ꯂꯨ ꯄꯤꯕꯗꯒꯤ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯊꯣꯛꯈꯤꯗꯅ ꯑꯩꯁꯦ ꯑꯗꯨꯒꯤ ꯂꯥꯏꯞꯇ ꯑꯣꯏꯅꯅꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯣꯟꯈ꯭ꯔꯕ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒꯩꯗꯤ ꯍꯥꯏ ꯂꯥꯏꯐ ꯑꯦꯟ ꯂꯤꯕꯤꯡ ꯍꯥꯏꯕ ꯃꯃꯤꯇꯥ ꯋꯥꯏꯅ ꯑꯗꯩꯗꯤ ꯃꯃꯤꯇꯥ ꯋꯥꯏꯅ ꯍꯥꯏ ꯁ꯭ꯌꯥꯝ ꯍꯥꯏꯕ ꯑꯄꯔꯅꯥꯁ ꯏꯆꯥꯅꯨꯄꯤ ꯆꯍꯤ ꯌꯥꯡ ꯄꯥꯎꯋꯦ ꯑꯄꯔꯅꯥ ꯁꯤꯟꯍꯥ ꯆꯦ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯄꯔꯅꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯣꯝꯗ ꯃꯤꯡꯒꯨꯝꯕ ꯀꯩꯅꯣ ꯐꯣꯇꯣꯒꯨꯝꯕ ꯌꯥꯎꯗꯕꯗꯨꯗ ꯍꯪꯕꯅꯤꯀꯣ ꯑꯗꯨꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯆꯦꯅꯦꯜ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯇꯥꯛꯄꯤꯔꯝꯃꯣ ꯍꯧꯖꯤꯛꯁꯨ ꯍꯟꯖꯔꯛꯀꯦ ꯃꯃꯤꯠꯇ ꯋꯥꯏꯅꯦꯕ ꯍꯥꯏ ꯑꯄꯔꯅꯥ ꯍꯥꯏꯔꯦꯀꯣ ꯁ꯭ꯌꯥꯝꯅ ꯑꯗꯨꯗꯒꯤꯗꯤ ꯁ꯭ꯌꯥꯝꯅ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥꯒꯁꯨ ꯈꯪꯅꯕ ꯑꯣꯏꯔꯝꯃꯦ ꯁ꯭ꯌꯥꯝꯁꯦ ꯑꯗꯩꯗꯤ ꯂꯥꯏꯐꯅ ꯍꯥꯏꯕ ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯃꯔꯣꯟꯁꯨ ꯁꯨꯗꯕ ꯑꯗꯨꯅ ꯋꯥꯔꯦ ꯀꯩꯅꯣꯒꯤ ꯔꯥꯅꯤꯅ ꯏꯁꯩꯁꯦ ꯃꯌꯥꯝ ꯑꯩ ꯑꯝꯇ ꯁꯛꯇꯣꯛꯀꯦꯀꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅ ꯅꯣꯛꯄꯁꯤꯅ ꯀꯩ ꯋꯥꯅꯣ ꯃꯥꯏꯁꯤꯗꯤ ꯃꯤꯅꯗꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁꯇꯅꯤ ꯃꯥꯏꯁꯦ ꯁꯛꯇꯣꯛꯀꯦꯀꯣ ꯍꯥꯏꯕꯗꯨꯗ ꯅꯣꯛꯄꯅ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗꯒꯤ ꯂꯩꯇꯦ ꯆꯦꯅꯦꯜ ꯍꯥꯏꯕ ꯔꯥꯅꯤ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ ꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜ ꯃꯈꯣꯟ ꯐꯖꯕꯅꯤ ꯈꯣꯟꯖꯦꯜꯗꯣ ꯑꯗꯨꯒ ꯏꯁꯩꯒ ꯁꯛꯇꯣꯔꯛꯑꯗꯤ ꯌꯥꯝ ꯐꯖꯗꯧꯗꯣ ꯃꯥꯟꯕ ꯑꯗꯣ ꯏꯁꯩꯗꯣ ꯐꯗꯤ ꯐꯖꯩꯌꯦ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯒ ꯁꯨꯔꯗꯤ ꯈꯔ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯃꯃꯤꯠꯇꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜ ꯐꯥꯔꯁ ꯗꯦꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅꯤ ꯃꯥ ꯀꯩꯅꯣ ꯇꯧꯕ ꯂꯧꯊꯣꯛꯄꯤꯒꯦꯒ ꯌꯥꯗꯦ ꯄꯣꯠꯅꯤ ꯈꯣꯡꯒ꯭ꯔꯨꯞꯄꯗꯣ ꯃꯥ ꯃꯇꯣꯝꯇ ꯍꯩꯕꯒꯤ ꯇꯥꯏꯞꯇꯒ ꯇꯧꯔꯗꯅ ꯇꯧꯗꯣꯏꯕ ꯃꯆꯦꯅ ꯇꯧꯕꯤꯒꯦ ꯀꯥꯏꯅ ꯌꯥꯗ꯭ꯔꯤ ꯃꯤꯗꯣ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯃꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯤꯂꯥ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯂꯤꯂꯥ ꯑꯅꯧꯕ ꯑꯃ ꯍꯧꯗꯣꯔꯦ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯍꯧꯔꯤꯁꯦ ꯑꯗꯨꯗꯤ ꯑꯄꯅꯥꯁꯤꯅ ꯂꯩꯇꯦ ꯆꯦꯅꯦꯜ ꯑꯩꯒꯤ ꯂꯩꯇꯦ ꯆꯦꯟꯅꯦꯜ ꯑꯃ ꯄꯥꯏꯁꯜꯂꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝꯒꯤ ꯂꯤꯂꯥꯁꯤꯁꯨ ꯑꯄꯅꯥ ꯀꯗꯥꯏꯒꯤꯅꯣ ꯀꯔꯤ ꯂꯝꯒꯤꯅꯣ ꯆꯦꯒꯤ ꯃꯃꯤꯡ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯡ ꯏꯉꯦꯂꯩ ꯀꯧꯋꯦ ꯏꯉꯦꯂꯩ ꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛ ꯏꯉꯦꯂꯩ ꯀꯥꯏ ꯄꯛꯆꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅꯩꯕꯨ ꯕꯣꯕꯣꯛ ꯀꯧꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯤꯡꯒꯧꯗꯣ ꯑꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤꯅꯦ ꯑꯣ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯩꯁꯨ ꯇ꯭ꯔꯤꯄꯨꯔꯥꯒꯤꯅꯤꯉꯣꯅꯦ ꯅꯪ ꯇ꯭ꯔꯤꯄꯨꯔꯥ ꯀꯗꯥꯏꯒꯤꯅꯣ ꯇ꯭ꯔꯤꯄꯨꯔꯥ ꯀꯔꯤ ꯂꯝꯒꯤꯅꯣ ꯆꯦ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅꯤ ꯑꯄꯔꯅꯥ ꯑꯗꯩꯗꯤ ꯑꯄꯔꯅꯥ ꯅꯪ ꯑꯗꯩ ꯕꯦꯝꯁꯅꯥ ꯀꯧꯏ ꯅꯪꯒꯤ ꯃꯤꯡꯂꯣ ꯕꯦꯝꯁꯅꯥ ꯍꯥꯏꯁꯦ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀꯔꯝꯕ ꯈꯨꯟꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯃꯥꯒꯤ ꯃꯤꯡ ꯑꯄꯔꯅꯥ ꯀꯧꯕ ꯕꯦꯝꯁꯅꯥ ꯍꯥꯏꯅ ꯃꯃꯤꯇꯥ ꯋꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯩꯗꯤ ꯑꯄꯔꯅꯥꯁꯤꯅꯅꯦꯕ ꯍꯣꯏ ꯗꯦꯋꯥꯟ ꯄ꯭ꯔꯁꯥꯒꯤ ꯑꯩꯅ ꯀꯩꯅꯣꯒꯤꯅꯤꯅꯦ ꯈꯥꯒ꯭ꯔꯤꯒꯤꯅꯤꯅꯦ ꯑꯩ ꯅꯤꯡꯉꯣꯜ ꯈꯥꯒ꯭ꯔꯤꯒꯤ ꯅꯪ ꯗꯦꯋꯥꯟ ꯄ꯭ꯔꯁꯥꯒꯤ ꯀꯅꯥ ꯅꯣꯏ ꯃꯃꯥꯏ ꯃꯃꯤꯡ ꯑꯄꯔꯅꯥ ꯀꯧꯏ ꯍꯥꯏꯕ ꯀꯅꯥꯅꯣ ꯀꯨꯏꯔꯃꯤꯅ ꯀꯥꯎꯔꯦꯅ ꯇꯧꯔꯤꯁꯦ
ꯁ꯭ꯌꯥꯝꯅ ꯍꯥꯏꯕ ꯆꯦ ꯔꯥꯅꯤꯗꯤ ꯇꯞꯇꯥꯒꯤ ꯏꯁꯩꯗꯣ ꯑꯗꯨꯝ ꯁꯛꯑꯦ ꯑꯇꯣꯞꯄ ꯏꯁꯩꯁꯨ ꯈꯔ ꯁꯛꯇꯦ ꯍꯩꯇꯕꯒꯤꯔ ꯈꯪꯗꯦꯅ ꯑꯦ ꯃꯥꯗꯤ ꯍꯩꯕꯨ ꯍꯩꯔꯗꯤ ꯍꯦꯛꯇ ꯐꯟ ꯆꯣꯡꯁꯟ ꯁꯛꯇꯣꯛꯄꯅꯤ ꯍꯦꯛꯇ ꯍꯩꯕꯨ ꯍꯩꯔꯗꯤ ꯔꯥꯅꯤ ꯆꯠꯈ꯭ꯔꯕ ꯍꯌꯦꯡ ꯁꯛꯇꯣꯔꯛꯑꯣ ꯐꯖ ꯐꯖꯕ ꯑꯗꯩꯗꯤ ꯑꯄꯔꯅꯥꯟ ꯍꯥꯏꯕ ꯆꯦ ꯅꯪꯗꯤ ꯀꯥꯏꯗꯩꯅꯣ ꯑꯩ ꯈꯥꯒ꯭ꯔꯤꯒꯤ ꯅꯤꯉꯣꯜ ꯈꯪꯕ꯭ꯔꯥ ꯀꯥꯃꯦಶ್ꯣꯔꯗꯣ ꯑꯗꯨꯒ ꯂꯩꯔꯤꯁꯤꯅ ꯁꯤꯜꯆꯔꯗ ꯆꯦ ꯅꯪꯉꯣꯟꯗ ꯑꯩ ꯅꯦꯅꯦ ꯀꯧꯋꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯏ ꯃꯃꯥꯗꯣ ꯅꯣꯏ ꯃꯃꯥꯒꯤ ꯃꯄꯥꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯤꯒꯦ ꯑꯣ ꯀꯣꯏꯂꯥꯁꯍꯣꯔꯗ ꯃꯃꯥꯒꯤ ꯃꯄꯥꯝ ꯀꯣꯏꯂꯥꯁꯍꯣꯔ ꯑꯣ ꯑꯗꯨꯅꯅꯤ ꯈꯪꯗ꯭ꯔꯤꯗꯣ ꯙꯔꯃꯅꯒꯔ ꯃꯅꯨꯡꯒꯤ ꯑꯣꯏꯗꯤ ꯑꯗꯨꯝ ꯈꯪꯒꯅꯦꯕ ꯂꯥꯏꯐ ꯆꯣꯡꯊꯣꯔꯛꯑꯦ ꯑꯗꯨ ꯂꯥꯏꯐ ꯁ꯭ꯌꯥꯝ ꯏꯅꯥꯎꯄꯥ ꯃꯤꯅ ꯁꯛꯎ ꯍꯥꯏꯕꯒꯤꯅꯤ ꯑꯩꯁꯨ ꯁꯛꯃꯟꯗꯅ ꯏꯀꯥꯏꯔꯕ ꯃꯤꯗꯣ ꯑꯗꯣ ꯐꯖꯩꯗ ꯑꯗꯨꯝ ꯁꯛꯑꯣ ꯔꯥꯅꯤ ꯐꯔꯤꯕꯅꯤ ꯀꯩꯅꯣ ꯁꯛꯇꯣꯛꯑꯣ ꯑꯩꯗꯤ ꯏꯃꯨꯡꯗ ꯉꯪꯕꯇꯅꯤ ꯐꯔꯤꯁꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯐꯣꯟꯗ ꯁꯛꯄꯤꯒꯗꯨꯗꯤ ꯏꯀꯥꯏꯖꯩꯌꯦ ꯉꯝꯖꯔꯣꯏꯍꯦ ꯑꯄꯅꯥꯅ ꯁꯣꯔꯤ ꯀꯩꯂꯥꯁꯍꯣꯔꯗ ꯍꯣꯏꯅꯦ ꯀꯩꯂꯥꯁꯍꯣꯔ ꯀꯩꯅꯣꯒꯤ ꯃꯤ ꯗꯦꯝ ꯄꯁꯥꯒꯤ ꯑꯣꯏꯗꯤ ꯃꯌꯥꯝ ꯈꯪꯅꯩꯀꯣ ꯗꯦꯝ ꯄꯁꯥꯒꯤꯅꯦ ꯀꯣꯏꯂꯥꯁꯍꯣꯔꯒꯤꯕꯨꯗꯤ ꯌꯥꯝ ꯈꯪꯅꯗꯦꯕ ꯑꯗꯩꯗꯤ ꯑꯄꯨꯔꯅꯥꯁꯤꯅ ꯍꯣꯏ ꯁꯝꯅꯥꯏꯕ ꯆꯦ ꯔꯥꯅꯤꯁꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅ ꯐꯨꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅ ꯆꯦ ꯔꯥꯅꯤꯒꯤ ꯂꯥꯏꯐ ꯇꯧꯕꯗ ꯆꯪꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯔꯥꯅꯤ ꯅꯪ ꯀꯔꯤꯅꯣ ꯇꯞꯇꯥꯒꯤ ꯏꯁꯩ ꯁꯛꯏꯗꯨꯕꯣ ꯑꯩꯈꯣꯏ ꯁ꯭ꯌꯥꯝꯅ ꯍꯥꯏꯁꯦ ꯇꯥꯔꯕ ꯑꯗ ꯑꯄꯔꯅꯥꯅ ꯍꯥꯏꯕ ꯅꯦꯅꯦꯒꯤ ꯃꯃꯤꯡꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯃꯤꯡ ꯏꯉꯦꯜ ꯂꯩ ꯅꯪ ꯀꯅꯥ ꯀꯅꯥ ꯈꯪꯅꯒꯦ ꯅꯪ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯒꯦ ꯑꯄꯔꯅꯥ ꯅꯣꯏꯒꯤ ꯈꯨꯟꯒꯤ ꯑꯃꯔ ꯈꯪꯕ꯭ꯔꯥ ꯑꯃꯔ ꯀꯩꯅꯣꯗꯣ ꯁꯤꯐꯥꯏ ꯑꯣꯏꯕꯗꯣ ꯆꯦ ꯑꯩꯗꯤ ꯀ꯭ꯂꯥꯁ ꯁꯤꯛꯁꯅꯤ ꯀ꯭ꯂꯥꯁ ꯁꯤꯛꯁꯀꯤ ꯑꯣ ꯑꯥꯔꯃꯤ ꯕꯤ ꯑꯦꯁ ꯑꯦꯐ ꯂ ꯑꯥꯔꯃꯤꯗ ꯀꯩꯅꯣ ꯑꯣꯏꯕꯗꯨꯕꯨ ꯑꯃꯔ ꯀꯩꯅꯣꯗ ꯕꯨꯗꯨ ꯍꯥꯏꯗꯣ ꯃꯥꯏ ꯅꯨ ꯈꯪꯕ ꯀꯅꯥꯅ ꯔꯥꯅꯤ ꯆꯠꯈ꯭ꯔꯕꯣ ꯄꯨꯃꯤꯇꯥ ꯋꯥꯏ ꯆꯠꯈ꯭ꯔꯕ꯭ꯔꯥ
생각해야. Hei lai hapchilaba. Lai hapchilaba. Hafte. Hapchilo heng ay hagutadana mung nang haurai school ka. Okay. Hah? Aparna Sinha. Heidi kan? Kan? Class 6. Aparna. Syam na haba. Je Rani. je rani je kai mata hairamda chakhaba mali. Rani kitki bajaroi thoktharo. Thoktharo present sir haro. Mãi trong giờ rồi. Bông cho. Ai dum ming on thoga live ka dum jaw bani da mogi aina. Handa ai channel je ming mam mang thokpa tandana. Rani laibra. Mabukti phai. Mabuk phabaduna ni macam na loi hai doi do. Sorry nene bathroom chalu re ni nas. Apa nana karam school la tamge Ramanagor gi Dugo hana. haraga to Ramanagor ai do Patta ni hang. ke nuti gi live to bro tau nuti gi tau te tai adum matang charu da dum tau ban dai se sum ai ngum da ngahak tau ba chu dum jawi ngam sumai na ngahak tau ba chu jawi karam school la tamge ke asal puja gi Tripurada la ini de Shillongda leibani puja gi acha Shillongda leiba oho ST Margaret Higher Secondary School Shillongda acha Hey. Shillongda kana nai papa mama hoi Shillongda leibra
ꯀꯩꯅꯣꯒꯤ ꯅꯣꯏ ꯗꯦꯕꯥꯟ ꯄꯁꯥꯒꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯄ꯭ꯔꯤꯇꯤꯀꯣꯅꯥ ꯃꯁꯥ ꯋꯥꯡꯕꯗꯣ ꯃꯁꯥ ꯆꯥꯎꯕꯗꯣ ꯄ꯭ꯔꯤꯇꯤꯀꯣꯅꯥ ꯁꯤꯟꯍꯥ ꯃꯥꯁꯇꯔꯅꯤ ꯑꯣꯏꯕꯗꯣ ꯀꯤ ꯁ꯭ꯀꯨꯜꯗ ꯀꯥꯔꯛꯑꯦꯕ ꯁꯤꯂꯣꯡ ꯂꯩ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪ ꯄꯣꯛꯄꯅꯤ ꯀꯅꯥ ꯍꯨꯝ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯣ ꯈꯪꯗꯦ ꯍꯣꯏ ꯍꯣꯏ ꯅꯪ ꯌꯥꯝ ꯈꯪꯉꯝꯃꯔꯣꯏ ꯁꯤꯂꯣꯡꯗ ꯂꯩ ꯍꯥꯏꯗꯨꯗꯤ ꯗꯦꯕꯥꯟ ꯄꯁꯥꯒꯤꯅꯤꯗ ꯅꯣꯏ ꯄꯄꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯄꯄꯥꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯗꯤ ꯑꯩ ꯈꯪꯕꯁꯨ ꯌꯥꯏ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐ ꯑꯣꯏꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯑꯣꯏꯗꯕꯁꯨ ꯌꯥꯎꯏ ꯑꯩꯒꯤꯁꯦ ꯍꯥꯏꯗꯤ ꯐꯤꯛꯁ ꯂꯩꯇꯦꯕ ꯑꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦꯕ ꯁꯨꯝ ꯍꯥꯏꯈꯤꯅꯤ ꯁꯨꯔꯖꯤꯠ ꯁꯤꯡ ꯗꯦꯕꯥꯟ ꯄꯁꯥꯒꯤ ꯁꯨꯔꯖꯤꯠ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯗꯦꯕꯥꯟ ꯄꯁꯥ ꯃꯤ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯈꯪꯕꯅꯤ ꯑꯗꯨꯒ ꯃꯤꯡꯒ ꯀꯔꯤꯒ ꯇꯨꯝꯃꯨꯔꯣ ꯇꯨꯝꯃꯨꯔꯣ ꯕꯥꯔꯣ ꯇꯥꯔꯛꯀꯅꯤ ꯇꯥꯗꯣꯔꯦ ꯑꯩꯁꯨ ꯁꯨꯝ 11:37 ꯇꯥꯔꯦ ꯑꯗꯨꯅꯤ ꯊꯦꯡꯉꯦꯕ ꯑꯩ ꯁꯨꯝ ꯊꯥꯔꯒ ꯌꯦꯡꯉꯨꯕꯗ ꯇꯧꯕꯩ ꯋꯥꯅꯤ 12 AM ꯇꯨꯝꯕꯗꯣ ꯊꯦꯡꯉꯦ ꯉꯟꯅ ꯅꯨꯡꯉꯥꯏ ꯇꯨꯝꯃꯣ ꯉꯟꯅ ꯇꯨꯝꯗ꯭ꯔꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯣꯛ ꯆꯤꯛꯄꯅꯤ ꯕ꯭ꯔꯣ ꯃꯥꯏ ꯒꯣꯠ ꯑꯣ ꯃꯥꯏ ꯒꯣꯠ ꯂꯣꯜ ꯁꯤ ꯅꯪ ꯍꯌꯦꯡ ꯀꯔꯝ ꯑꯣꯏꯗꯣꯏꯅꯣ ꯂꯥꯏꯐ ꯑꯣꯏꯗꯣꯏꯗꯣ ꯀꯔꯝ ꯑꯣꯏꯗꯣꯏꯅꯣ ꯂꯥꯏꯐ ꯑꯣꯏꯗꯣꯏꯗꯣ ꯑꯩꯕꯨ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯅꯍꯥꯟꯈꯩꯗꯤ ꯏꯀꯥꯏꯅꯕ ꯋꯥꯐꯥꯎ ꯉꯥꯡꯗꯕꯅꯤ ꯉꯁꯤꯗꯤ ꯈꯔ ꯉꯥꯡꯉꯦ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯀꯔꯝ ꯁꯝꯃꯣꯏꯗꯅꯣ ꯅꯪꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯪꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯗꯤꯅꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯊꯝꯃꯣ ꯑꯗꯨꯑꯣꯏꯗꯤ ꯅꯉꯣꯟꯗ ꯃꯈꯣꯟ ꯊꯣꯛꯂꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯦꯛ ꯂꯥꯏꯚ ꯊꯥꯕꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯗꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟꯂꯥꯏꯟ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯔꯗꯤ ꯕꯦꯜ ꯂꯩꯔꯝꯒꯅꯤ ꯕꯦꯜ ꯑꯥꯏꯀꯣꯟ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯕꯦꯜ ꯑꯥꯏꯀꯣꯟ ꯀꯩꯅꯣ ꯇꯧꯕ ꯍꯣꯏ ꯗꯦꯕꯥꯟ ꯄꯁꯥꯒꯤ ꯕꯤꯃꯣꯜ ꯁꯤꯡꯍꯥꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯟꯅ ꯀꯣꯂꯦꯖꯇ ꯄꯨꯟꯅ ꯇꯝꯃꯝꯃꯤꯅꯤ ꯕꯤꯃꯣꯜ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯅꯪ ꯈꯪꯉꯣꯏꯗ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯊꯦꯡꯉꯦꯀꯣ ꯕꯥꯏ 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 ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯤꯗꯨ ꯀ꯭ꯂꯥꯁ 5 ꯇꯝꯕꯤꯒꯁꯨ ꯂꯩꯌꯦ ꯍꯩꯁꯤꯡꯕꯤ ꯎꯝ ꯕꯥꯏ 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 ꯍꯩꯁꯤꯡꯕꯤꯒ ꯃꯤ ꯃꯔꯤꯈꯛ ꯂꯩ ꯀꯅꯥ ꯀꯅꯥ ꯂꯩꯕ ꯈꯪꯗꯦ ꯈꯪꯗꯦ ꯅꯪꯅ ꯇꯨꯝꯗꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯁꯪꯉꯤꯁꯦ ꯀꯩꯒꯤꯅꯣ ꯇꯨꯝꯅꯤꯡꯗꯦ ꯊꯦꯡꯉ ꯊꯦꯡꯉꯒ ꯇꯧꯔꯛꯈꯤꯅꯦꯕ ꯇꯜꯂꯦ ꯀꯆꯦꯡ ꯃꯇꯨꯝ ꯅꯦꯅꯥꯁꯨ ꯁꯥꯟꯅ ꯂꯩꯌꯦ ꯄꯄꯥꯏ ꯇꯨꯝꯈꯔꯦ ꯆꯤꯆꯦ ꯇꯨꯝꯈꯔꯦ ꯅꯨꯡꯉꯥꯏꯔꯦ ꯆꯠꯂꯣ ꯂꯥꯏ ꯍꯥꯞꯆꯜꯂꯨꯔꯣ ꯑꯩ ꯁꯪꯕꯤꯔꯤꯉꯩꯗ ꯀꯤꯖꯦꯡ ꯑꯃ ꯇꯜꯂꯦ ꯋꯥꯔꯦ ꯏꯪꯉꯦ ꯐꯨꯔꯤꯠ ꯂꯤꯠꯁꯜꯂꯨ ꯆꯠꯂꯣ ꯐꯨꯔꯤꯠꯄꯨ ꯂꯤꯠꯁꯜꯂꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯪꯉ ꯂꯩꯖꯔꯝꯒꯅꯤ ꯏꯪꯕꯩꯅꯤ ꯑꯅꯤ ꯈꯛꯇꯪ ꯃꯦꯜꯂꯦ ꯆꯈꯥ ꯃꯥꯟꯅꯔꯦꯗ ꯊꯥꯡꯖꯦ
Okay, bye bye bye. Good night. Sao rồi nó càng nó càng bye tao được làm lại. Sao rồi? Öpfene. Môi môi. À, à. Nó là đây cái mây riêng ngàn mình đang ngàn tàu này chắc rồi. Kami yaktem telur. Ma. Ke baru tar manu. Look. 11:50 dah puji nga. Kana ta kin. Kana ai ising lol mi ne. Patha sawra ba khangi. Si. Sawra yang thana ga. Sawra sawra. Tunggu. Mia dua lo. Kanong ka. Talen. Angang inirak na ba? Talo. Talo kay tawdi ba? Ito ada sumta holo din ba?
ꯍꯣꯏ ꯁꯅꯥꯅꯨ ꯁꯅꯥꯅꯨ ꯑꯗꯨ ꯂꯥꯏꯁ꯭ꯔꯝꯒꯤ ꯆꯩ ꯑꯃ ꯄꯤꯔꯛꯑꯣ. ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯆꯔꯣꯏ ꯑꯩꯗꯤ ꯍꯧꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ. ꯎꯝ. ꯔꯥꯃꯦꯁꯣꯔ ꯇꯨꯝꯗ꯭ꯔꯤꯕꯣ ꯔꯥꯅꯤꯃꯨꯛ ꯀꯥꯞꯈ꯭ꯔꯦꯍꯦ ꯂꯥꯏꯞ ꯀꯥꯞꯈ꯭ꯔꯦ.
ꯕꯥꯔꯣꯒꯤ ꯀꯥꯞꯈ꯭ꯔꯦ꯫ ꯇꯨꯝꯗ꯭ꯔꯤ꯫ ꯃꯥ ꯑꯦ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯅꯁꯨ ꯉꯟꯅ ꯇꯨꯝꯒꯦ ꯈꯜꯂꯁꯨ ꯇꯨꯝꯃꯨ ꯌꯥꯗꯕ ꯑꯃ ꯇꯧꯔꯦꯕ ꯇꯧꯔꯤꯁꯦ꯫ ꯈꯔ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕ? ꯅꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯒꯤꯗꯨꯕꯣ ꯅꯨꯄꯤꯔ ꯅꯨꯄꯥꯔꯥ? ꯑꯩꯗꯤ ꯑꯗꯨꯝ ꯔꯥꯅꯤ ꯃꯊꯦꯜ ꯀꯥꯞꯈ꯭ꯔꯦ ꯂꯥꯏꯞ꯫ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯌꯦꯡꯉꯤꯀꯣ ꯑꯗꯨꯒ ꯂꯥꯏꯐꯀꯤꯗꯤ ꯊꯦꯡꯅꯍꯧꯗꯕ ꯈꯪꯗꯦ ꯊꯕꯛ ꯑꯃ ꯆꯤꯟꯕꯗꯒꯤ ꯎꯍꯧꯗꯕ ꯑꯗꯨꯝ ꯇꯧꯕꯅꯤꯀꯣ ꯑꯩꯁꯦ꯫ ꯅꯣꯏ ꯁꯥꯎꯒꯅꯨ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯌꯦꯡꯉꯛꯀꯅꯤ꯫ ꯇꯤꯜꯂꯅꯀꯅꯤ ꯐꯨꯀꯨꯅꯀꯅꯤ ꯇꯥꯛꯀꯁꯨꯅꯅꯤ ꯅꯨꯄꯥꯅꯤ ꯇꯨꯝꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯨꯄꯥꯅꯤ ꯌꯦꯡꯉꯗꯤ ꯇꯨꯝꯈ꯭ꯔꯦ ꯌꯥꯔꯣꯏꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯌꯥꯔꯦꯗ ꯀꯥꯏꯗꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦꯕ ꯑꯩꯁꯦ ꯂꯥꯏꯐꯀꯤꯗꯤ ꯌꯥꯝ ꯊꯥꯕꯅꯤꯅ ꯑꯩꯗꯤ ꯈꯔꯁꯨ ꯍꯟꯗꯛꯁꯦ ꯀꯌꯥꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤ ꯂꯥꯏꯐꯀꯁꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯌꯥꯎꯔꯒꯁꯨ ꯑꯩ ꯑꯇꯣꯞꯄ ꯃꯤꯡ ꯑꯃꯗꯒꯤ ꯌꯥꯎꯔꯛꯀꯅꯤ ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ ꯄꯄꯥꯒ ꯇꯨꯝꯃꯨꯔꯣ ꯀꯩꯅꯣ ꯀꯩꯅꯣꯒ ꯍꯥꯏꯅꯕ꯭ꯔꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯆꯥ ꯃꯆꯥ ꯆꯦꯟꯅꯦꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯁꯤꯡꯁꯤꯗꯤ ꯃꯣꯏ ꯇꯧꯕꯗꯣ ꯈꯪꯗꯦ ꯃꯣꯏꯗꯤ ꯚꯤꯗꯤꯑꯣꯁꯨ ꯅꯝꯗꯦ ꯂꯥꯏꯚ ꯈꯛꯇꯪ ꯊꯥꯕꯁꯤꯡꯗꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯁꯨ ꯌꯦꯡꯕꯤꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯣꯏꯗꯤ ꯁꯨꯝ ꯂꯥꯏꯚ ꯊꯥꯕꯒ ꯂꯥꯏꯚ ꯌꯥꯎꯕꯒ ꯑꯗꯨ ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯦꯜꯕꯤ ꯌꯥꯝ ꯇꯣꯏꯅ ꯊꯥꯕꯁꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯉꯝꯗꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯦꯜꯕꯤ ꯊꯥꯕ ꯑꯗꯩꯗꯤ ꯀꯨꯏꯅ ꯀꯨꯏꯅ ꯁꯨꯝ ꯌꯥꯎꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯈꯪꯍꯧꯗꯕ ꯃꯌꯥꯝ ꯆꯠꯈꯤꯕ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦꯗ ꯌꯦꯡꯉꯔꯣꯏꯒꯦ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯌꯦꯡꯕꯤ ꯈꯪꯅ ꯈꯪꯅꯁꯨ ꯑꯗꯨꯝ ꯌꯦꯡꯉꯛꯇꯕ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯇꯧꯔꯤꯁꯦ ꯈꯪꯗꯦ ꯃꯥꯏ ꯃꯥꯏꯒꯤ ꯑꯄꯥꯝꯕꯅꯤꯅ ꯀꯅꯥꯗ ꯀꯔꯤ ꯊꯤꯡꯉꯨꯅꯤ ꯑꯃꯨꯛꯁꯨ
ꯑꯩꯅ ꯌꯦꯡꯉꯁꯨ ꯃꯤꯅ ꯌꯦꯡꯉꯛꯇꯕ ꯌꯥꯝ ꯌꯥꯎꯋꯤꯗ. ꯑꯗꯨꯅꯤ ꯍꯥꯏꯗꯣ. ꯑꯗꯨꯅꯦꯕ. ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯆꯦꯅꯦꯜ ꯐꯥꯛꯑꯒ ꯌꯦꯡꯕꯗ ꯃꯥꯒꯤ ꯇꯧꯖꯔꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝꯅ ꯌꯦꯡꯒꯗꯣꯏꯁꯦ. ꯐꯖꯩ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯃ ꯄꯣꯛꯀꯗꯣꯏꯁꯦ. ꯑꯗꯨꯒ ꯑꯦꯜꯕꯤ ꯉꯥꯛꯇ ꯎꯕ ꯐꯪꯉꯗꯤꯕ ꯃꯥꯅ ꯆꯦꯅꯦꯜꯁꯦ ꯀꯪꯉꯕ ꯔꯥꯃꯦꯁꯔ ꯍꯥꯏꯅ ꯅꯝꯃꯨꯕꯗ ꯑꯦꯜꯕꯤ ꯉꯥꯛꯇ ꯊꯦꯡꯅ ꯂꯩꯔꯝꯃꯗꯤ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯄꯣꯟꯇꯦꯕ. ꯑꯗꯣ ꯇꯧꯗ꯭ꯔꯅꯦ ꯃꯣꯏ ꯆꯦꯅꯦꯜ ꯑꯆꯧ ꯑꯆꯧꯕ ꯃꯤꯁꯤꯡꯁꯦ ꯀꯩꯁꯨ ꯃꯣꯏ ꯊꯣꯛꯄ ꯚꯤꯗꯤꯑꯣ ꯑꯗꯨꯇꯅꯦꯕ ꯂꯥꯏꯐꯀꯁꯤꯗꯤ ꯆꯍꯤ ꯑꯃꯗ ꯅꯣꯡꯃꯀ ꯊꯥꯔꯛꯄ ꯑꯗꯨꯝ ꯇꯧꯕꯅꯦꯕ. ꯑꯗꯨꯒ ꯃꯣꯏꯗꯧꯅꯕꯨꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕꯗꯤ ꯅꯠꯇꯕꯅꯤꯅ ꯇꯧꯕꯕꯨꯗꯤ ꯂꯥꯏꯞꯇꯣ ꯈꯔ ꯈꯔ ꯊꯥꯅꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯥꯛꯑꯦ ꯇꯥꯗ ꯇꯨꯃꯤ ꯀꯦꯃꯣꯟ ꯑꯥꯁꯣ ꯏꯁ ꯍꯥꯏꯒꯦꯕꯨꯗꯤ ꯑꯃꯅꯤ ꯅꯪꯒꯤꯗꯣ ꯑꯣꯏꯈꯤꯕꯗꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ. ꯀꯩꯅꯣꯗꯣ KEMO ꯑꯗꯨꯒ ꯁꯣꯟꯗꯩ ꯑꯦꯟꯗꯨꯒ ꯄꯨꯟꯗꯣꯏꯅꯦꯕ. ꯑꯗꯨꯗꯤ ꯑꯦꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯟꯗꯣꯏꯅꯦꯕ. ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯨ ꯑꯊꯦꯡꯕꯤꯒꯤ ꯂꯥꯏꯞꯀ ꯇꯧꯖꯔꯤ ꯇꯧꯔꯤꯁꯦ. আমি ভালো আছি. তুমি কি ভালো আছো? খুমꯣ ꯈꯨꯝꯃꯣ ꯑꯗꯨꯗꯤ. ꯑꯩꯈꯣꯏ ꯁꯨꯁꯤꯂꯥꯗꯣ ꯃꯌꯨꯝ ꯆꯠꯈ꯭ꯔꯤ ꯃꯥꯅꯦ ꯅꯍꯥꯟ ꯇ꯭ꯔꯦꯟꯗ ꯀꯩꯗ ꯃꯥꯏ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯈꯔ ꯎꯏꯗꯣ ꯑꯗꯨꯅ ꯑꯃ ꯊꯥꯔꯛꯇ꯭ꯔꯦ. ꯏꯕ ꯍꯩꯇꯦ ꯍꯥꯏ. আমি ভি ভালো আছি. আমি আমি ভিছে আমি ও ভালো আছি. আমি ভি ভালো আছি হাꯏꯕꯅꯤ. ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯩꯅꯥꯒꯤ ꯑꯉꯥꯡꯁꯦ ꯑꯁ ꯃꯁꯤ ꯊꯣꯛꯂꯛꯑꯒꯅꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ কি সবজি খাইছে দাদা? ꯏꯔꯣꯟꯕ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯟꯕ ꯕꯣꯔꯥ ꯑꯗꯩꯗꯤ ꯁꯨꯇꯣ ꯕꯆꯥ ꯔꯥꯒꯤ ꯗꯥꯜ ꯕꯅꯥꯏꯁꯦ ꯗꯥꯜ. ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯅꯣꯡꯃꯇꯪ ꯍꯋꯥꯏ ꯊꯣꯡꯗꯕꯗ ꯍꯋꯥꯏ ꯀꯩꯅꯣꯗꯣ ꯑꯆꯧ ꯑꯆꯧꯕ ꯍꯋꯥꯏ ꯍꯋꯥꯏꯁꯦ ꯊꯣꯡꯈ꯭ꯔꯗꯤ ꯃꯥꯒꯤ ꯌꯥꯔꯦ. ইতা আমাৰতো খুব খাবার মন পচন্দ চব্জি হয়. ꯅꯪꯒꯤꯗꯨꯒ ꯑꯗꯨꯏꯗꯣ ꯆꯥꯕ ꯐꯪꯕ꯭ꯔꯣ? খুব ভালো একদম মুখের মধ্যে গন্ধ হয়. ꯑꯉꯥꯡꯁꯤꯡꯁꯦ ꯑꯍꯤꯡ ꯑꯣꯏꯔꯒ ꯑꯩꯒ ꯇꯨꯝꯃꯣ ꯌꯥꯗꯦ ꯃꯄꯥꯒ. ꯑꯗꯩ ꯔꯥꯃꯦꯁꯣꯔ ꯅꯥꯏꯕ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯍꯥꯞꯄꯅ ꯐꯩ. ꯑꯦꯜꯕꯤꯁꯤ ꯃꯤꯅ ꯁꯛ ꯈꯪꯕꯁꯨ ꯋꯥꯠꯄꯅꯤ. ꯑꯗꯨꯅꯤ ꯁꯛ ꯈꯪꯕ ꯋꯥꯠꯂꯤ. ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯥꯏꯞ ꯇꯧꯔꯗꯤ ꯂꯥꯏꯞ ꯉꯥꯛꯇ ꯖꯪ 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 ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯀꯦ ꯏꯆꯟꯊꯣꯏꯅꯒ ꯇꯧꯔꯤꯗꯣ ꯅꯣꯛꯄꯅꯦ ꯉꯥꯡꯕꯅꯦ ꯃꯗꯩꯗꯤ ꯇꯣꯄꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯇꯣꯄꯤꯛ ꯌꯥꯎꯕ ꯂꯥꯏꯞꯇꯣ ꯑꯩ ꯉꯁꯤ ꯉꯥꯡꯗꯣꯏꯁꯦ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯅꯤ. ꯑꯩꯅ ꯉꯁꯤ ꯉꯥꯡꯗꯣꯏꯁꯦ ꯂꯥꯟꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯣ ꯃꯤ 300-400 ꯇꯤꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯅ ꯑꯃꯅꯤꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ
ꯇꯧꯔꯒꯅ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯅꯝꯈ꯭ꯔꯒꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯌꯦꯕ, ꯈꯪꯕꯤꯔꯕꯅꯤꯅ ꯃꯌꯥꯝ ꯌꯦꯡꯕꯤꯅꯕ ꯚꯥꯕꯣꯛꯁꯨ ꯌꯥꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ. ꯇꯣꯏ ꯇꯣꯏꯅ ꯇꯧꯕ ꯉꯝꯃꯗꯤ, ꯑꯩꯈꯣꯏꯗꯤ ꯇꯧꯕ ꯉꯝꯗꯦꯗ, ꯊꯥ ꯑꯝꯗ ꯑꯃꯒ ꯇꯧꯕꯅꯤꯅ ꯀꯨꯏꯃꯟꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯤꯡꯐꯥꯎ ꯀꯥꯎꯅꯕ ꯌꯥꯎꯏ, ꯑꯩ ꯁꯛꯁꯤꯐꯥꯎ ꯀꯥꯎꯕ ꯌꯥꯎꯏ ꯃꯤꯅ. ꯌꯣꯡꯆꯥꯛꯇꯤ ꯄꯥꯝꯃꯤ ꯐꯪꯗꯦ ꯇꯥꯗ. ꯏꯃꯥ ꯊꯦꯡꯖꯤꯜꯂꯀꯥꯟ ꯂꯥꯎꯔꯛꯏꯁꯦ ꯌꯦꯡꯉꯨ. ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯥꯏꯗꯣ, ꯅꯣꯏ ꯂꯩꯔꯤ ꯈꯣꯠꯂꯤ ꯑꯗꯨꯋꯥꯏꯗꯒꯗꯤ ꯃꯣꯏ ꯚꯤꯗꯤꯑꯣ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯐꯪꯉꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯆꯥꯏ ꯃꯣꯏꯗꯤ. ꯍꯋꯥꯏꯗꯣ ꯈꯥꯏꯁꯤ ꯍꯣꯏ. ꯑꯁ ꯍꯋꯥꯏꯁꯦ ꯃꯤꯔꯥꯏꯕ ꯌꯥꯗꯦꯅꯦ, ꯍꯥꯎꯇꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯋꯥꯏꯁꯦ ꯇꯧ ꯇꯥꯕꯅꯦꯕ. ꯍꯋꯥꯏꯁꯦ ꯃꯤꯔꯥꯏꯕ ꯌꯥꯗꯦ, ꯍꯥꯎꯇ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯕ ꯇꯥꯏ ꯑꯋꯥ ꯑꯅꯥ ꯃꯇꯥꯡꯗ. ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯍꯋꯥꯏꯗꯤ ꯌꯥꯝ ꯆꯥꯏꯗ, ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯗꯦ, ꯑꯩ ꯉꯥ ꯑꯃ ꯊꯣꯡꯉꯁꯨ ꯑꯗꯨꯝ ꯍꯋꯥꯏ ꯑꯃꯗꯤ ꯊꯣꯡ ꯇꯥꯕꯅꯤ. आम्ही ꯍꯋꯥꯏꯗꯣ ꯈꯥꯁꯤ ꯍꯋꯥꯏ ꯔꯥꯃꯁꯣꯅꯥ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯗꯤ ꯌꯥꯏ, ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯗꯅ ꯇꯧꯔꯕ ꯇꯧꯗ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯀꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯀꯩ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯇꯥꯕ ꯑꯃ ꯇꯧꯗꯩꯗꯤ ꯃꯣꯏꯅ ꯏꯁꯩ ꯁꯛꯄꯩ ꯑꯗꯨꯁꯨ ꯌꯥꯏ, ꯈꯪꯗꯦꯗ ꯑꯗꯨꯒꯨꯝꯕꯗꯣ. ꯃꯥ ꯃꯥꯅ ꯍꯩꯅꯕ ꯅꯠꯇꯕ, ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ. ꯏꯁꯩ ꯁꯛꯂꯛꯑꯣ, ꯅꯪ ꯁꯛꯂꯛꯑꯣ, ꯑꯩ ꯁꯛꯂꯛꯀꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯀꯣꯛꯀ ꯉꯥꯎꯏ. ꯑꯗꯒꯤ ꯑꯗꯨꯗꯩꯗꯤ ꯑꯩ ꯕꯦꯡꯒꯣꯂꯤ ꯍꯩꯌꯦ ꯈꯔꯗꯤ, ꯏꯕ ꯍꯩꯇꯦ ꯇꯥꯗ. ꯈꯪꯕꯗꯤ ꯈꯪꯉꯤ. ꯅꯪꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯒꯤꯗꯨꯕꯣ? ꯗꯤꯜꯂꯤꯔ ꯕꯣꯝꯕꯦꯔ ꯀꯜꯀꯇꯥꯔ ꯀꯗꯥꯏꯗꯅꯣ ꯂꯩꯁꯦ? ꯃꯣꯏ ꯀꯩꯅꯣꯒꯤꯗꯤ ꯔꯥꯃꯦꯁꯣꯔ ꯃꯣꯏ ꯅꯣꯏ ꯅꯨꯄꯤ ꯀꯩꯀꯥ ꯅꯣꯏꯗꯤ ꯅꯍꯥ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯄ꯭ꯔꯦꯡꯀ ꯇꯧꯕꯤ, ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯑꯩꯒ ꯃꯨꯛꯕꯥꯡ ꯑꯗꯨꯒꯨꯝꯕꯗꯣ ꯌꯦꯡꯅꯤꯡꯕꯅꯦ, ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯗꯣ. ꯑꯗꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯁꯨꯝ ꯇꯧꯔꯣ, ꯑꯗꯨ ꯁꯨꯝ ꯌꯦꯡꯅꯤꯡꯕꯅꯤ ꯃꯤꯅ. ꯑꯗꯩꯗꯤ ꯑꯩ ꯅꯍꯥꯟꯗ ꯒꯨꯍꯥꯇꯤ ꯌꯧꯔꯤ, ꯀꯣꯜꯀꯇꯥꯗ 15 days ꯂꯩꯔꯝꯃꯤ. ꯑꯣ ꯅꯪ ꯍꯜꯂꯛꯑꯕꯣ ꯍꯧꯖꯤꯛꯁꯦ? ꯒꯨꯍꯥꯇꯤꯗ ꯍꯜꯂꯛꯑꯦ, ꯌꯧꯔꯛꯑꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯗꯣꯝ ꯆꯠꯇꯣꯏꯕ? ꯃꯅꯤꯄꯨꯔ. ꯑꯗꯩꯗꯤ ꯀꯣꯜꯀꯇꯥꯁꯦ ꯑꯃꯨꯛꯇꯪ ꯆꯠꯅꯤꯡꯕꯅꯤ. ꯕꯦꯡꯒ꯭ꯂꯣꯔ ꯂꯋꯥꯏ ꯅꯨꯄꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯤ ꯇꯥꯗ. ꯏꯃꯥ ꯂꯋꯥꯏ ꯅꯨꯄꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ? ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯅꯤꯅꯦ. ꯑꯩꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯝꯃꯦ. ꯑꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯌꯦ, ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯇꯣꯏꯅꯤ. ꯑꯣ ꯑꯣ ꯃꯥꯁꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ? ꯖꯣꯕ ꯇꯧꯕ꯭ꯔꯥ ꯀꯩꯗꯧꯒꯦ?
ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯃꯨꯛ ꯇꯣꯡꯒꯗꯣꯏꯕ ꯇ꯭ꯔꯦꯟ ꯅꯨꯃꯤꯠ 4-5ꯅꯤ ꯆꯪꯕꯅꯤꯕꯣ ꯁꯨꯁꯃꯤꯇꯥ ꯐꯥꯏꯚ ꯂꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯩꯁꯨ ꯇꯧꯔꯦꯅꯦꯍꯦ ꯑꯍꯤꯡꯗ ꯂꯥꯏꯚꯀꯁꯦ ꯀꯕꯛ ꯀꯕꯛ ꯉꯁꯥꯏ ꯄꯨꯡ ꯀꯌꯥꯗꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯁꯨꯝ ꯂꯩꯔꯕ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯂꯩ ꯍꯥꯏꯕꯗꯒꯤ ꯁꯨꯁꯃꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯈ꯭ꯔꯒꯦ ꯅꯨꯡꯕꯨ ꯅꯣꯡꯉꯥꯜꯂꯝꯃꯅꯤ ꯇꯧꯔꯤꯁꯦ ꯁꯥꯏꯟ ꯑꯦꯀꯥꯗꯃꯤꯗ ꯑꯦꯌꯔ ꯍꯣꯁꯇꯦꯁꯀꯤ ꯇ꯭ꯌꯨꯇꯔꯅꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯁꯥꯏꯟ ꯑꯦꯀꯥꯗꯃꯤꯗ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯅꯣꯏ ꯑꯅꯤ ꯊꯥꯞꯅꯔꯒ ꯂꯩꯔꯝꯕ ꯌꯥꯅꯤ ꯁꯤꯗꯤ ꯁꯨꯁꯃꯤꯇꯥꯅ ꯍꯋꯥꯏ ꯍꯥꯏꯔꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯃ ꯏꯔꯣꯜꯂꯦ ꯕꯣꯔꯥ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯂꯝꯁꯤꯡꯁꯦ ꯑꯣꯏꯅ ꯁꯦꯝꯒꯦ ꯈꯜꯂꯒ ꯍꯥꯡꯈꯤꯕꯅꯤ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯑꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯣ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯑꯩ ꯅꯍꯥꯟ ꯅꯪꯒꯤ ꯏꯠꯀꯤ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯀꯔꯤꯒ ꯑꯩ ꯂꯣꯏꯅ ꯌꯦꯡꯉꯤ ꯈꯪꯕ꯭ꯔꯥ ꯔꯥꯃꯦꯁꯣꯔꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯂꯣꯏꯅ ꯂꯣꯏꯐꯥꯎ ꯌꯦꯡꯉꯦꯕ ꯑꯗꯨ ꯂꯣꯏꯔꯒꯅ ꯉꯔꯥꯡꯒꯤ ꯀꯨꯀꯤ ꯑꯅꯤ ꯁꯤꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯉꯦ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯀꯥꯃꯦ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯕ ꯗ ꯀꯥꯃꯦ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯕ ꯑꯗꯨꯗꯩꯗꯤ ꯇꯀꯂꯨꯅ ꯍꯥꯏꯕ ꯑꯗꯨꯅꯅꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯨꯔꯒ ꯆꯠꯂꯤꯁꯦ ꯑꯁ ꯃꯩꯒꯤ ꯆꯤꯡ ꯄꯨꯗꯨꯅ ꯆꯥꯛꯂꯔꯦ ꯋꯥꯃꯩꯌꯨꯝ ꯀꯥꯅꯨꯡꯁꯦ ꯃꯨꯠꯄꯁꯨ ꯉꯝꯗꯅ ꯃꯩꯁꯦ ꯇꯥꯔꯦ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯃꯤꯅ ꯉꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯔꯦꯅ ꯇꯧꯔꯤꯁꯦ ꯈꯪꯂꯨꯗꯦ ꯄꯥꯜꯂꯔꯒ ꯈꯪꯂꯔꯦ ꯃꯩꯆꯥꯛꯁꯦ ꯑꯗꯨ ꯇꯥꯔꯦꯗ ꯃꯥꯒꯤ ꯃꯩꯆꯥꯛꯁꯦ ꯎꯕꯗ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯅꯤꯡꯁꯤꯡꯕ ꯑꯗꯩꯗꯤ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥ ꯉꯥ ꯆꯥꯔꯦ ꯅꯪꯗꯤ ꯑꯗ ꯑꯗꯩꯗꯤ ꯇꯥꯗ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯀꯣ ꯏꯅꯥꯎ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯈꯜꯂ ꯂꯩꯔꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯈꯟꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯈꯜꯂꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯀꯥꯏꯅ ꯃꯩꯆꯥꯛ ꯂꯩꯕ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯑꯋꯥ ꯑꯅꯥ ꯅꯪꯕ ꯃꯌꯥꯝ ꯂꯩ ꯑꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯣꯛꯑꯒ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯑꯗꯨꯅ ꯅꯣꯏ ꯅꯣꯏ ꯅꯕꯥꯏꯁꯦ ꯃꯥ ꯄꯩꯁꯥꯒꯗꯤ ꯄꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯆꯤꯟꯇꯥ ꯀꯔꯤꯝꯁꯨ ꯇꯧꯗꯦ ꯃꯥ ꯃꯁꯥꯁꯤꯒ ꯆꯨꯝꯅ ꯆꯥꯅꯤ ꯆꯨꯝꯅ ꯊꯛꯀꯅꯤ ꯆꯨꯝꯅ ꯇꯨꯝꯒꯅꯤ ꯑꯗꯨ ꯃꯥꯒꯤ ꯊꯧꯗꯥꯡ ꯁꯦꯟ ꯊꯨꯝ ꯈꯖꯤꯛ ꯈꯔ ꯇꯥꯟꯒꯅꯤ ꯇꯦꯟꯁꯟꯁꯨ ꯂꯩꯕꯤꯗꯦ ꯆꯤꯟꯇꯥ ꯇꯧꯗꯦ ꯀꯩ ꯀꯥꯟꯅꯕꯅꯣ ꯆꯤꯟꯇꯥ ꯇꯧꯅ ꯇꯦꯟꯁꯟ ꯇꯧꯅ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯑꯩꯅ ꯄꯩꯁꯥ ꯇꯥꯡꯒ ꯇꯥꯡꯒꯅꯤ ꯆꯥꯒꯅꯤ ꯇꯨꯡꯒꯅꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗꯤ ꯀꯔꯤꯝꯐꯥꯎ ꯃꯉꯣꯟꯗ ꯆꯤꯟꯇꯥ ꯇꯧꯕꯤꯒ ꯂꯩꯇꯦ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯍꯋꯥꯏ ꯍꯥꯏꯕ
ꯔꯁꯃꯤꯇꯥꯅ ꯑꯅꯧꯕ ꯏꯕꯨꯡꯁꯦ ꯁꯞ ꯑꯝꯇ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯕ꯭ꯂꯨ ꯃꯆꯨ ꯌꯥꯎꯕ ꯑꯃꯇꯕꯨ ꯌꯥꯎꯗꯦ ꯇꯧꯋꯤ ꯂꯥꯁꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯑꯅꯧꯕ ꯏꯕꯨꯡ ꯀꯣꯛ ꯇꯥꯡꯕꯁꯦ ꯅꯠꯇ꯭ꯔꯣ ꯁꯨꯁꯃꯤꯇꯥ ꯀꯣꯛ ꯇꯥꯡꯇꯛ ꯇꯧꯕꯁꯦ ꯀꯣꯛ ꯇꯥꯡꯇꯛ ꯇꯧꯕ ꯀꯩꯅꯣ ꯆꯨꯝꯃꯕ ꯌꯦꯡꯉꯣ ꯅꯍꯥꯟꯁꯨ ꯃꯣꯗꯔꯦꯇꯔ ꯇꯧꯔꯤꯃꯦ ꯀꯗꯧ ꯀꯗꯧ ꯅꯝꯁꯤꯟꯈꯤ ꯍꯦꯛꯇ ꯑꯥ ꯀꯣꯛ ꯇꯥꯡꯕ ꯑꯉꯥꯡ ꯁꯨꯁꯃꯤꯇꯥꯗꯣ ꯈꯤꯇꯪ ꯂꯥꯏꯟ ꯀꯣꯠꯁꯟꯕꯤꯌꯨ ꯑꯩꯈꯣꯏ ꯁꯨꯁꯃꯤꯇꯥ ꯂꯩꯁꯦ ꯀꯩꯅꯣꯗꯅꯤ ꯍꯥꯏꯗ꯭ꯔꯣ ꯗꯦꯜꯂꯤꯗꯅꯤ ꯍꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯏꯕꯨꯡ ꯑꯣꯏꯔꯝꯃꯣꯏꯗ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯅꯧꯅ ꯊꯦꯡꯅꯕꯅꯤꯅ ꯍꯦꯛꯇ ꯏꯕꯨꯡ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦꯗꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯁꯨ ꯏꯆꯦ ꯏꯇꯩꯃꯒ ꯍꯦꯛꯇ ꯍꯧꯕꯗꯣ ꯑꯗꯣ ꯂꯥꯁꯇꯕꯨꯗꯤ ꯆꯍꯤ ꯀꯩꯅꯣ ꯇꯧꯖꯔꯒꯁꯨ ꯑꯗꯨꯗꯤ ꯁꯦꯡꯗꯣꯛꯅꯔꯁꯤ ꯏꯄꯥ ꯍꯥꯏꯔꯁꯤ ꯏꯄꯥꯅꯤ ꯀꯣꯛ ꯇꯥꯡꯕꯁꯦ ꯏꯄꯥꯅꯤ ꯁꯨꯁꯃꯤꯇꯥ ꯏꯄꯥ ꯑꯣꯏꯔꯁꯨ ꯏꯌꯥꯇ ꯌꯥꯏ ꯍꯥꯏꯔꯦꯗꯣ ꯑꯗꯨ ꯗꯟ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯁꯃꯤꯇꯥꯒꯤꯁꯦ ꯍꯧꯖꯤꯛ ꯀꯩ ꯊꯥꯅꯣ ꯑꯦꯄ꯭ꯔꯤꯜ ꯀꯩꯅꯣ 15ꯂ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯗꯦꯠꯀ ꯕ꯭ꯔꯝ ꯆꯨꯔꯕꯅꯤ 500ꯃꯨꯛ ꯁꯨꯍꯟꯅꯕ ꯍꯟꯗꯛꯁꯦ ꯏꯄꯥ ꯑꯣꯏꯔꯁꯨ ꯏꯌꯥꯇ ꯌꯥꯏꯅ 379 ꯗꯟ ꯍꯥꯏꯈ꯭ꯔꯦ ꯁꯨꯁꯃꯤꯇꯥ ꯏꯆꯦ ꯁꯨꯁꯃꯤꯇꯥ ꯀꯧꯕꯗ ꯍꯪꯉꯣꯏꯀꯣ ꯑꯩꯒꯤ ꯑꯦꯛꯁꯀꯤ ꯏꯃꯥꯏꯄꯦꯝꯃ ꯍꯪꯒꯣꯏ ꯍꯥꯏꯈ꯭ꯔꯦꯅꯦꯁꯦ ꯃꯤꯡꯁꯦ ꯑꯦꯛꯁꯀꯤ ꯃꯤꯡꯅꯤ ꯍꯥꯏꯌꯦ ꯁꯨꯁ ꯏꯆꯦ ꯁꯨꯁ ꯍꯥꯏꯔꯣ ꯑꯗꯨꯁꯨ ꯌꯥꯔꯣꯏꯗ꯭ꯔꯥ ꯊꯣꯛꯄꯅꯤꯗ ꯃꯤꯡ ꯃꯥꯟꯅ ꯃꯥꯟꯅ ꯂꯩꯔꯝꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯁꯨꯁꯃꯤꯇꯥ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯅꯪ ꯁꯣꯏ ꯂꯧꯔꯝꯒꯅꯤ ꯑꯗꯨꯗꯤ ꯍꯥꯏꯕ ꯁ꯭ꯋꯥꯏ ꯂꯧꯔꯝꯒꯅꯤ ꯑꯗꯨꯗꯤ ꯍꯥꯏꯗꯣꯏꯅꯦꯕ ꯃꯤꯡ ꯃꯥꯟꯅꯕꯒ ꯊꯣꯛꯂꯛꯄꯁꯦ ꯑꯗꯩꯗꯤ ꯇꯥꯗ ꯑꯩ 20 ꯑꯁꯇ 23 ꯅꯨꯄꯤ ꯀꯣꯏ ꯏꯃꯥꯏꯄꯦꯝꯃ 24 ꯁꯨꯕꯅꯤ ꯂꯧꯔꯤꯁꯦ ꯑꯁ ꯅꯪꯒꯤꯗꯤ ꯄꯣꯛꯄꯗꯩ ꯑꯗꯨꯝ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯑꯣꯟ ꯆꯣꯡꯊꯣꯔꯛꯑꯕꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯆꯦ ꯊꯝꯃꯣꯏꯁꯦ ꯍꯥꯏꯁꯤꯅꯤ ꯑꯗꯣ 24 ꯁꯨꯕꯤ ꯑꯣꯏꯔꯗꯤ ꯃꯥꯅ ꯈꯤꯇꯪꯒ ꯍꯜꯂꯝꯗ ꯌꯥꯠꯂ ꯍꯥꯏꯕ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯅ ꯍꯦꯛꯇ ꯍꯟ ꯂꯩꯔꯝꯕꯅꯤꯀꯣ ꯏꯇꯅ ꯊꯦꯡꯀ꯭ꯌꯨ ꯐꯪꯉꯦ ꯚꯤꯗꯤꯑꯣꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯇꯧꯔꯣ ꯇꯧꯔꯣ ꯚꯤꯗꯤꯑꯣ ꯐꯖ ꯐꯖꯕ ꯇꯧꯔꯣ ꯅꯣꯏ ꯂꯥꯏꯚ ꯊꯥꯔꯤꯃꯩꯅ ꯚꯤꯗꯤꯑꯣ ꯇꯧꯗꯕ ꯇꯧꯒꯅꯨ ꯂꯥꯏꯚ ꯍꯥꯏꯁꯤꯗꯤ ꯂꯥꯏꯕꯛꯀꯤ ꯂꯤꯂꯥꯅꯤꯀꯣ ꯌꯥꯝ ꯐꯔꯒꯗꯤ ꯐꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯟꯅꯗꯕꯅꯤ ꯑꯗꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯆꯦ ꯊꯝꯃꯣꯏꯁꯦ ꯑꯗꯩꯗꯤ ꯇꯥꯗ ꯆꯍꯤ ꯑꯃꯗ ꯅꯨꯄꯤ 4ꯒ ꯀꯣꯏ ꯏꯃꯥꯏ ꯄꯦꯝꯃ ꯅꯪꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯗꯥꯏ ꯑꯗꯨꯗꯤ ꯅꯨꯄꯤꯅ ꯍꯦꯛ ꯎꯕꯗ ꯖꯪ ꯂꯥꯎꯕꯤ ꯅꯨꯄꯤꯅ ꯀꯣꯏꯔꯛꯏꯔꯥ ꯅꯪꯅ ꯀꯣꯏꯔꯨꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯆꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯍꯜꯂꯤ ꯇꯥꯗ ꯑꯣ ꯑꯗꯨꯗꯤ ꯍꯟꯗꯤ ꯍꯟꯖꯔꯝꯃꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯍꯤ 23ꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯍꯤ 23ꯔꯣ
ꯔꯥꯃꯦꯁꯣꯔ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ꯫ ꯀ꯭ꯋꯥꯇꯔ ꯕꯖꯔꯦ ꯄꯥꯕ ꯀꯩꯅꯣ ꯑꯩꯅ ꯀꯣꯏꯔꯤꯅꯤ ꯅꯨꯄꯤꯁꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯈꯩ ꯑꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯀꯣꯏꯒꯦ ꯍꯦꯛ ꯌꯥꯔꯛꯄꯗ ꯀꯥꯏꯅꯔꯦ ꯑꯗꯨꯝ ꯑꯩ ꯇꯥꯗ ꯏꯃꯩ ꯑꯩ 30 ꯔꯟꯅꯤꯡ ꯇꯥꯗ ꯑꯣ ꯌꯥꯗ꯭ꯔꯤꯈꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯀꯣꯏꯒꯦ ꯍꯦꯛ ꯌꯥꯔꯛꯄꯗ ꯀꯥꯏꯅꯔꯦ ꯑꯗꯨꯝ ꯑꯩ ꯇꯥꯔꯦ ꯑꯣ ꯍꯥꯏꯗꯤ ꯑꯣꯏꯅꯝ ꯀꯜꯂꯒ ꯂꯩꯕꯤ ꯑꯃ ꯂꯩꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯦ ꯃꯥꯁꯦ ꯍꯦꯛꯇ ꯅꯪꯉꯣꯟꯗ ꯀꯦꯟꯗ꯭ꯔꯤꯐꯥꯎ ꯅꯪꯅ ꯊꯃꯣꯏꯗ ꯄꯦꯟꯗꯣꯏ ꯋꯥꯅꯦꯕ ꯃꯤꯅ ꯌꯥꯔꯒꯦ ꯀꯥꯏ ꯇꯧꯕꯗ ꯑꯃꯨꯛ ꯇꯣꯛꯄ ꯆꯦ ꯇꯨꯝꯃꯒꯦ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯀꯣꯛ ꯇꯥꯡꯇꯛ ꯇꯧꯕꯗꯒꯤ ꯒꯨꯗ ꯅꯥꯏꯠ ꯗꯣ ꯆꯦ ꯑꯩꯒꯤ ꯁꯛꯁꯦ ꯀꯅꯥꯅꯣꯃꯅ 380 ꯁꯨꯍꯟꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯑꯁ ꯁꯨꯖꯔꯛꯀꯅꯤ 380ꯁꯦ ꯑꯩꯈꯣꯏ ꯔꯥꯃꯦꯁꯣꯔꯒꯗꯤ ꯈꯪꯅꯕ꯭ꯔꯣ ꯑꯦꯜ ꯕꯤ ꯊꯥꯕꯁꯨ ꯌꯥꯝ ꯄꯥꯝꯃꯨꯅꯨꯀꯣ ꯊꯥꯒꯦ ꯍꯥꯏꯔꯒꯅ ꯏꯁꯩꯒꯨꯝꯕ 24 ꯑꯋꯥꯔ ꯊꯥꯔꯗꯤ ꯐꯩ ꯑꯣ 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 ꯍꯣꯏ ꯍꯣꯏ ꯑꯗꯨꯁꯨ ꯐꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯣꯛꯇꯥꯡꯕꯅ ꯍꯥꯏꯕ ꯇꯥꯗ ꯅꯨꯄꯤꯅ ꯌꯥꯗꯕꯤ ꯑꯗꯨꯝ ꯇꯛꯄꯗꯣ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯊꯣꯏ ꯀꯥꯍꯜꯂꯒ ꯇꯛꯂꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕꯗꯣ ꯃꯤꯅ ꯌꯥꯒꯦ ꯇꯧꯔꯒ ꯅꯪ ꯅꯣꯡꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯣꯏꯅꯦꯕ ꯗꯥ ꯀꯥꯃꯦ ꯗꯥ ꯀꯥꯃꯦ ꯍꯥꯏꯔꯁꯨ ꯁꯨꯁꯃꯤꯇꯥꯅ ꯑꯗꯣ ꯏꯆꯦ ꯁꯨꯍꯜꯂꯁꯤꯔꯣ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯁꯨꯁꯃꯤꯇꯥꯅꯁꯨ ꯌꯥꯏꯌꯦ ꯍꯥꯏꯌꯦ ꯉꯔꯥꯡ ꯀꯔꯤꯅꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯗꯣ ꯃꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯞꯁꯦ ꯃꯣꯏ ꯃꯔꯤꯒꯨꯝꯕ ꯍꯦꯟꯒꯠꯂꯛꯄꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏ ꯃꯥꯡꯈꯤꯕ ꯋꯥꯏꯟꯗꯣꯏꯗꯣ ꯍꯦꯟꯒꯠꯂꯛꯄꯗꯣ ꯀꯅꯥꯅ ꯇꯧꯔ ꯀꯃꯥꯏ ꯃꯥꯡꯉꯤꯅꯣ ꯈꯪꯗꯦ ꯌꯦꯡꯉꯨ 380 ꯁꯨꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯆꯦ ꯑꯩꯁꯦ ꯑꯍꯟ ꯌꯥꯝ ꯃꯥꯜꯂꯕ꯭ꯔꯣ ꯈꯪꯗꯦꯅꯦ ꯅꯪ ꯀꯌꯥ ꯁꯨꯔꯒꯦ ꯃꯥꯏ 30ꯅꯦ ꯍꯥꯏꯁꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯧ ꯍꯥꯏꯗꯤ ꯐꯤꯖꯦꯠꯅꯦ ꯀꯔꯤꯅꯦ ꯍꯦꯛꯇ ꯑꯍꯟ ꯃꯥꯟꯕꯅꯤ ꯉꯥꯏꯈꯣꯀꯣ ꯌꯦꯡꯉꯨ ꯁꯨꯍꯟꯒꯦ ꯁꯨꯍꯟꯗꯣꯔꯤ ꯃꯤꯒꯤ ꯁꯨꯍꯟꯕꯗꯅꯤ ꯃꯥꯏ ꯂꯋꯥꯏ ꯇꯥꯡꯉꯤꯁꯦ ꯆꯨꯝꯅ ꯅꯠꯇꯦ ꯉꯥꯏꯔꯒꯦ ꯉꯥꯏꯔꯣ ꯅꯣꯏ ꯉꯥꯏꯔꯤꯉꯩꯁꯦ ꯑꯩꯁꯨ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯇꯪ ꯂꯣꯠꯁꯟꯁꯤꯔ ꯈꯪꯗꯦꯅꯦ ꯑꯗꯨꯗꯩꯗꯤ ꯃꯪꯂꯦꯟꯕ ꯁꯤꯡꯍꯣ ꯃꯪꯂꯦꯝꯕꯁꯦ ꯀꯨꯏꯔꯦ ꯎꯗꯕ ꯀꯩꯅꯣꯗꯣ ꯅꯠꯇ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯃꯤꯡ ꯃꯪꯂꯦꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯁꯤ ꯀꯩꯅꯣꯗꯣ ꯆꯦꯟꯅꯦꯜꯒꯤ ꯃꯩꯇꯩ ꯉꯥꯛꯇ ꯑꯍꯨꯝ ꯂꯥꯏꯚ ꯊꯥꯔꯤ ꯑꯣ ꯍꯣꯏꯅꯦ ꯒꯪꯒꯥꯁꯨ ꯉꯍꯥꯛ ꯃꯃꯥꯡꯗ ꯊꯥꯕ ꯎꯔꯝꯕ ꯍꯥꯏꯐꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦ ꯑꯇꯩꯗꯤ ꯃꯃꯥ ꯊꯥꯔꯝꯕꯁꯨ ꯌꯥꯏ ꯀꯅꯥ ꯊꯥꯔꯤ ꯃꯪꯂꯦꯝꯕꯒꯤ ꯐꯣꯇꯣ ꯌꯥꯎꯔꯛꯇꯦ ꯁꯤ ꯃꯪꯂꯦꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯔꯕ ꯁꯨꯅꯥꯏ ꯀꯩꯅꯣꯒꯤꯗꯨꯔꯣ ꯆꯦꯅꯦꯜ ꯄꯥꯏꯕꯗꯨꯔꯕ ꯃꯅꯤꯆꯦ ꯑꯣ ꯑꯗꯨ ꯐꯣꯇꯣ ꯌꯥꯎꯗꯕꯗꯨꯒ ꯉꯁꯤꯁꯦ ꯁꯨꯔꯦꯀꯣ
ꯌꯦꯡꯉꯣ ꯁꯨꯁꯃꯤꯇꯥ ꯁꯨꯔꯕ ꯌꯦꯡꯉꯣ ꯁꯨꯔꯦ ꯁꯨꯔꯦ ꯆꯦ ꯇꯥꯡꯕ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯦꯃꯂꯇꯥꯁꯨ ꯂꯥꯏꯚꯇ ꯂꯩꯌꯦ ꯑꯣ ꯄ꯭ꯔꯦꯃꯂꯇꯥ ꯃꯥ 81 ꯁꯨꯔꯦ ꯍꯥꯏꯅꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯑꯃ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯃ ꯂꯧꯊꯣꯔꯛꯑꯣ ꯑꯃ ꯍꯦꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯊꯥꯔꯇꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯟꯕ꯭ꯔꯥ ꯀꯅꯥꯅ ꯍꯟꯒꯦ ꯁꯨꯁꯃꯤꯇꯥ ꯅꯪꯒꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯣ ꯁꯦꯡꯗꯣꯛꯅꯕꯅ ꯐꯩ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯍꯜꯂꯁꯨ ꯍꯟꯗ꯭ꯔꯁꯨ ꯀꯣ ꯅꯨꯄꯤꯅ ꯅꯨꯄꯥꯗꯨꯅ ꯍꯜꯂꯒꯁꯨ ꯈꯖꯤꯛ ꯈꯔ ꯈꯦꯠꯅꯔꯁꯨ ꯃꯧ ꯑꯣꯏꯕꯤꯗꯗꯤ ꯏꯆꯦ ꯏꯇꯩꯃ ꯑꯁꯤꯒꯨꯝꯕ ꯀꯧꯕꯅ ꯐꯩ ꯀꯣ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯏꯀꯥꯏꯗ ꯏꯄꯥ ꯏꯃꯥ ꯄ꯭ꯔꯦꯃꯂꯇꯥ ꯑꯦꯜꯕꯤꯗ ꯎꯪꯉꯕꯅꯤ ꯍꯣꯏꯅꯦ ꯀꯌꯥꯔꯛꯅꯣ ꯉꯁꯤ ꯎꯔꯝꯃꯤ ꯄ꯭ꯔꯦꯃꯂꯇꯥꯒꯗꯣ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯂꯩꯗꯤ ꯂꯩꯕꯅꯦꯕ ꯈꯪꯗꯦꯗ ꯚꯤꯗꯤꯑꯣꯗ ꯑꯝꯇꯕꯨ ꯂꯥꯛꯇꯕꯅꯤꯅ ꯁꯨꯜꯇꯥꯅ ꯍꯥꯏꯕ꯭ꯔꯥ ꯀꯣꯛ ꯇꯥꯡꯕꯁꯤꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯕꯗ ꯉꯥꯏꯔꯤ ꯁꯜꯃꯥꯟ ꯈꯥꯟ ꯀꯨꯏꯅ ꯑꯣꯏꯔꯝꯃꯤ ꯑꯁ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯊꯤꯗꯗꯅ ꯂꯩ ꯊꯤꯗ꯭ꯔꯤ ꯀꯌꯥꯅꯣ ꯃꯥꯏ ꯆꯍꯤꯗꯨꯕꯣ 32 33 ꯁꯨꯔꯦ ꯀꯩꯅꯣ ꯃꯁꯥꯕ ꯃꯥꯁꯦ ꯄꯟꯖꯥꯕꯇ ꯀꯩꯅꯣ ꯇꯧꯔꯝꯕꯅꯦꯕ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯅ ꯂꯣꯏꯗꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯨ ꯖꯣꯕ ꯐꯪꯗꯅ ꯇꯧꯔꯒ ꯖꯣꯕꯁꯨ ꯐꯪꯉꯒ ꯂꯩꯔꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯣꯐꯤꯁ ꯀꯥꯕ ꯖꯣꯕ ꯇꯧꯕ ꯑꯗꯨꯒꯤꯗꯣ ꯍꯩꯅꯗꯦ ꯇꯣꯛꯊꯣꯛꯑꯒ ꯍꯤꯟꯗꯤ ꯐꯤꯂꯝ ꯀꯨꯝꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯥ ꯀꯩꯅꯣꯒ ꯗꯤꯄꯤꯀꯥ ꯄꯥꯗꯨꯀꯣꯟꯒꯤ ꯅꯨꯄꯥꯗꯣ ꯀꯩ ꯍꯥꯏꯌꯦ ꯔꯟꯕꯤꯔ ꯁꯤꯡꯒ ꯇꯧꯔꯒ ꯐꯤꯂꯝ ꯀꯨꯝꯕꯅꯤ ꯃꯥ ꯈꯪꯕ꯭ꯔꯥ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯍꯥꯏꯅ ꯅꯪ ꯁꯔꯁ ꯇꯧꯔ ꯐꯪꯒꯅꯤ ꯃꯁꯥꯕ ꯁꯨꯁꯃꯤꯇꯥ ꯍꯥꯏꯕ ꯃꯪꯂꯦꯝꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯕ ꯃꯪꯂꯦꯝꯕꯅ ꯋꯥꯆꯤꯡ ꯐ꯭ꯔꯣꯝ ꯁꯤꯂꯣꯡ ꯁꯤ ꯃꯪꯂꯦꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯪꯂꯦꯝꯕꯗꯣ ꯅꯠꯇꯦꯍꯦ ꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯦꯜꯒꯤꯗꯨ ꯅꯠꯇꯦ ꯌꯦꯡꯉꯨ ꯅꯝꯃꯒ ꯅꯣꯏ ꯁꯤꯂꯣꯡꯒꯤꯅꯤ ꯍꯥꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯃꯪꯂꯦꯝꯕ ꯁꯤꯂꯣꯡꯗꯒꯤ ꯌꯦꯡꯕꯤꯔꯛꯄꯒꯤ ꯑꯩꯕꯨ ꯑꯍꯤꯡ ꯊꯦꯡꯉꯤꯅꯦ ꯃꯤꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯒꯤꯗꯤ ꯁꯥꯕꯅ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯦ ꯑꯗꯨꯝ ꯀꯧꯒꯦ ꯑꯗꯨꯅ ꯑꯗꯨꯅꯤ ꯏꯆꯦꯒꯨꯝꯕ ꯏꯇꯩꯃꯒꯨꯝꯕ ꯑꯗꯨꯝ ꯀꯧꯕꯅ ꯐꯩ ꯃꯧ ꯑꯣꯏꯕꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯀꯟꯅ ꯏꯈꯥ ꯑꯣꯏꯔꯒꯕꯨꯗꯤ ꯀꯩꯅꯣꯅꯤꯀꯣ ꯋꯥꯕꯨ ꯆꯍꯤ 10 ꯁꯨꯕꯤꯗꯣ ꯅꯪꯅ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯑꯩꯅ ꯀꯃꯥꯏꯅ ꯀꯧꯔꯨꯅꯤ ꯑꯗꯨꯒꯁꯨ ꯃꯥꯏ ꯅꯨꯄꯥꯗꯣ ꯀꯩꯒꯨꯝꯕ ꯅꯪꯒ ꯆꯍꯤ ꯃꯥꯟꯅꯕ ꯑꯣꯏꯔꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯏꯇꯩꯃꯥꯏꯅ ꯀꯧꯕꯤꯐꯝ ꯊꯣꯛꯏꯑꯕ ꯔꯁꯃꯤꯇꯥꯅ ꯑꯩ ꯗꯤꯁꯦꯝꯕꯔꯗ 30 ꯀꯣꯝꯄ꯭ꯂꯤꯠ ꯑꯣꯏꯅꯤ ꯏꯆꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ 29 ꯆꯠꯊꯔꯤꯕ ꯑꯣ ꯑꯗꯨ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯁꯨ ꯑꯗꯨꯗꯩꯗꯤ ꯀꯧꯋꯣ ꯑꯩꯗꯤ ꯁꯤ ꯃꯇꯥꯡꯗ ꯀꯩꯁꯨ ꯈꯪꯕꯤꯗꯦ ꯍꯥꯏꯕ ꯑꯅꯤꯝꯕꯅ ꯉꯥꯏꯈꯣꯀꯣ ꯃꯥꯡꯈ꯭ꯔꯦ ꯁꯨꯁꯃꯤꯇꯥ ꯊꯥꯒꯠꯆꯔꯤꯑꯅ ꯅꯃꯁꯇꯦꯒꯤ ꯁꯥꯏꯟ ꯇꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯀꯩ ꯐꯤꯂꯝꯅꯣ ꯍꯤꯟꯗꯤ ꯐꯤꯂꯝꯅꯦꯕ ꯑꯗꯣ
ꯑꯩꯁꯨ ꯀꯩꯅꯣ ꯌꯥꯝ ꯇꯧꯕꯅꯤ ꯇꯧꯔ ꯂꯩꯕꯅꯤ ꯈꯪꯗꯦꯗ ꯑꯗꯣ ꯃꯥꯁꯦ ꯆꯩꯔꯥꯎꯕꯒꯤ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯕꯣꯝꯕꯦꯗ ꯕꯣꯝꯕꯦ ꯗꯨꯕꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯠ ꯂꯩꯕꯅꯤꯅꯦ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤꯑꯕ ꯏꯁ ꯏꯆꯥ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯗꯣꯏ ꯑꯩ ꯀꯦꯔꯤꯌꯔ ꯋꯥꯠꯂꯤ ꯍꯥꯏ ꯑꯗꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥ ꯏꯆꯦꯅ 7 lakh ꯁꯤꯁꯇꯔ ꯏꯆꯦ ꯑꯩꯁꯤꯕꯨ ꯀꯩꯅꯣ ꯉꯁꯤꯁꯦ ꯐꯥꯒꯤ ꯊꯥꯔꯨꯕꯗꯒꯤ ꯂꯝꯃꯩ ꯊꯥꯟꯕꯤ ꯑꯣꯟꯈ꯭ꯔꯦ ꯑꯩꯁꯦ ꯉꯁꯤ ꯔꯁꯃꯤꯇꯥꯅ ꯍꯥꯏꯕ ꯑꯣ ꯈꯪꯗꯦꯅꯦ ꯏꯆꯦ ꯑꯩꯗꯤ ꯃꯥꯜꯂꯨꯔꯦ ꯍꯥꯏꯕ ꯑꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯪꯂꯦꯝꯕꯗꯣ ꯅꯠꯇꯦꯕ ꯁꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤꯗꯨꯅꯤ ꯐꯣꯇꯣ ꯌꯥꯎꯗ꯭ꯔꯤꯗꯣ ꯑꯗꯩ ꯅꯣꯡꯁꯥꯕꯅ ꯍꯥꯏꯕ ꯑꯩꯁꯨ ꯗꯔꯀꯥꯔꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯜꯂꯤ ꯁꯔꯀꯥꯔꯒꯤ ꯍꯥꯏꯔꯣ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯜꯂꯤ ꯍꯩꯅꯗꯦ ꯁꯨꯅꯤꯡꯗꯦ ꯁꯨꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏ ꯔꯤꯛꯁꯣ ꯊꯧꯕꯁꯤꯅ ꯏꯁ ꯑꯗꯨꯅꯤ ꯅꯪ ꯔꯤꯛꯁꯣꯗꯨꯅ ꯐꯔꯦ ꯑꯗꯨꯗ ꯃꯤꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯑꯣꯏꯕ ꯉꯝꯗꯕꯗꯨꯕꯨ ꯃꯥꯅ ꯑꯣꯏꯒꯦ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯥ ꯅꯨꯄꯤ ꯊꯤꯔꯗꯤ ꯃꯤꯅ ꯀꯩꯗꯧꯔꯤ ꯍꯥꯏꯗꯣꯏꯅꯦꯕ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯑꯣꯏꯔꯗꯤ ꯐꯖꯗ꯭ꯔꯣ ꯇꯣꯛꯊꯣꯛꯑꯒ ꯐꯤꯂꯝ ꯀꯨꯝꯃꯒ ꯂꯩꯔꯦ ꯐꯤꯂꯝ ꯀꯨꯝꯃꯤꯃꯦꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯌꯨꯝꯗꯁꯨ ꯍꯜꯂꯛꯑꯣ ꯌꯥꯗꯦ ꯑꯗꯨꯅ ꯉꯥꯡꯕꯁꯨ ꯌꯥꯗꯦ ꯃꯥꯏ ꯑꯄꯥꯝꯕ ꯀꯦꯔꯤꯌꯔꯅꯤ ꯑꯗꯩꯗꯤ ꯏꯌꯥꯔꯇꯦꯜꯒꯤ ꯀꯔꯤꯒꯤꯗꯩꯗꯤ ꯍꯤꯔꯣ ꯍꯣꯟꯗ ꯀꯩꯅꯣ ꯕꯥꯏꯛꯀꯤ ꯀꯔꯤꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯃꯌꯥꯝ ꯊꯣꯛꯂꯛꯄꯅꯤ ꯇꯤꯚꯤꯗꯒ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯤ ꯃꯥꯁꯦ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯍꯥꯏꯅ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯃꯪꯂꯦꯝꯕ ꯋꯦꯜꯀꯝ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ ꯆꯦꯅꯦꯜ ꯄꯥꯏꯕꯗꯣ ꯃꯥꯜꯂꯨꯔꯦ ꯀꯁꯥꯔꯒꯤ ꯍꯥꯏꯕ ꯑꯗꯩ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯒꯨꯗ ꯅꯥꯏꯠ ꯇ꯭ꯔꯤꯄꯨꯔꯥꯅ ꯁꯤꯁꯇꯔ ꯇꯨꯝ ꯍꯧꯒꯠꯂꯕ ꯑꯗꯨ ꯑꯩ ꯏꯆꯦ ꯑꯩꯁꯦ ꯉꯁꯥꯏ ꯆꯥꯛꯇꯣꯛꯑꯒ ꯁꯨꯝꯅꯦ ꯀꯣꯝꯇꯝ ꯁꯥꯏꯔꯒ ꯍꯥꯏꯐꯦꯠꯇꯪ ꯂꯥꯏꯞꯅꯦꯅ ꯃꯦꯠꯂꯨꯕꯗꯒꯤꯀꯣ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯗꯩꯗꯤ ꯃꯇꯥꯁꯨ ꯆꯥꯔꯤꯗꯤ ꯏꯆꯥꯅꯨꯄꯥ ꯄꯤꯁꯛꯇꯨꯁꯨ ꯏꯅꯥꯛꯇꯒ ꯆꯪꯕꯤꯔꯛꯇꯦ ꯃꯄꯥꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯑꯗꯨꯗꯤ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯑꯩꯁꯦ ꯔꯁꯃꯤꯇꯥꯅ ꯍꯥꯏꯕ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯍꯥꯏꯔꯒꯅꯤꯀꯣ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯒꯨꯗ ꯅꯥꯏꯠ ꯁꯨꯁꯃꯤꯇꯥ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯀꯔꯣꯝꯗꯅ ꯄꯥꯏꯈ꯭ꯔ ꯃꯥꯅ ꯃꯪꯂꯦꯝꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯌꯥꯔꯗꯤ ꯑꯗꯣ ꯑꯩꯗꯤ ꯊꯣꯛꯂꯒꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯔꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯀ꯭ꯋꯥ ꯃꯆꯦꯠ ꯑꯃ ꯎꯟꯁꯤꯟꯈꯤꯒꯦ ꯈꯤꯇꯪ ꯁꯛꯇꯤ ꯐꯪꯅꯕ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ ꯑꯩ ꯎꯏꯔꯦ ꯇꯨꯝꯃꯨꯒꯦꯀꯣ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯥꯃꯦꯁꯣꯔꯒꯤ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯌꯦꯡꯕꯤꯌꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯨ ꯁꯨꯁꯃꯤꯇꯥꯒꯤꯁꯨ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯍꯥꯏꯕ ꯑꯩꯗꯤ ꯐꯥꯒꯤꯒ ꯅꯠꯇꯦ ꯑꯋꯣꯏꯕꯩ ꯊꯥꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯐꯥꯒꯤꯅꯤꯀꯣ ꯏꯆꯥ ꯅꯨꯨꯄꯤꯅꯅꯦ ꯏꯃꯥ ꯅꯪ ꯂꯥꯏꯚ ꯊꯥꯗꯔꯛꯑꯦ ꯑꯩꯅ ꯊꯥꯔꯣꯏꯍꯦ ꯌꯦꯡꯒꯦ ꯁꯨꯝ ꯃꯦꯠꯅ ꯌꯦꯡꯒꯦꯅ ꯇꯧꯔꯤꯕ ꯑꯩꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯑꯕ ꯁꯥꯕꯅ ꯏꯆꯦ ꯁꯨꯁꯃꯤꯇꯥꯁꯦ ꯎꯀꯤꯒꯨꯝ ꯇꯧꯔꯦ ꯑꯩ ꯀꯗꯥꯏꯗꯅꯣ ꯁꯨꯁꯃꯤꯇꯥꯗꯨ ꯗꯦꯜꯂꯤꯗꯔ ꯀꯩꯅꯣꯝ ꯂꯩꯌꯦꯗꯥꯏꯅꯦ ꯃꯥꯕꯣ ꯑꯣꯏꯕꯩ ꯊꯥꯔ ꯂꯣꯏꯔꯦ ꯏꯆꯦꯗ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯁꯖꯤꯕꯨꯒꯤꯅꯦ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯆꯩꯔꯥꯎꯋꯦꯕ ꯑꯗꯩꯗꯤ ꯆꯩꯔꯥꯎꯕ ꯗꯤꯟ ꯑꯃ ꯁꯪꯗ꯭ꯔꯦ ꯉꯁꯤꯅ ꯇꯟꯈꯥ ꯍꯧꯔꯒ ꯊꯤꯜꯂꯕ ꯃꯌꯥꯝꯗ ꯇ꯭ꯔꯤꯄꯨꯔꯥꯅ ꯅꯪ ꯋꯥ ꯆꯥꯕ ꯇꯥꯕꯗ ꯑꯩꯁꯨ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯔ ꯑꯗꯨꯅ ꯑꯩ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯁꯥꯏꯔꯝꯃꯤ ꯍꯤꯗꯥꯛ ꯃꯅꯥ ꯈꯤꯇꯪ ꯁꯨꯅ ꯊꯝꯖꯕꯗꯨꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯃꯅꯤꯗ ꯎꯈ꯭ꯔꯦꯗ ꯇꯥꯗ ꯏꯆꯦꯁꯦ ꯃꯅꯤꯗ ꯍꯥꯏꯗꯤ ꯃꯥꯅꯤꯗ ꯎꯈ꯭ꯔꯦꯗ ꯇꯥꯗ ꯏꯆꯦꯁꯦ ꯀꯩꯗꯧꯕꯩ ꯎꯔꯣꯏꯗꯣꯏꯅꯣ ꯅꯪ ꯃꯥꯅ ꯅꯪꯕꯨ ꯈꯪꯗꯕꯩ ꯋꯥꯅꯤ ꯅꯪꯅꯗꯤ ꯈꯪꯉꯝꯗꯣꯏꯅꯤꯗ ꯈꯪꯉꯕꯣ ꯅꯪꯅꯗꯤ ꯁꯥꯏꯑꯣꯟ 8 ꯑꯣꯟꯕꯅꯤꯅ ꯈꯪꯉꯝꯃꯔꯣꯏꯕ
ꯅꯨꯄꯥ ꯅꯨꯡꯊꯤꯟ ꯇꯨꯝꯃꯨꯗꯅ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦ ꯃꯄꯥꯅ ꯁꯣꯝꯗ ꯇꯨꯝꯗꯅ ꯅꯥꯈꯣꯛꯑꯦ ꯃꯅꯥꯛꯇ ꯃꯥꯅ ꯁꯥꯟꯅꯔ ꯂꯩꯔꯦ ꯔꯣꯖꯤꯠ ꯂꯨꯀꯣꯛꯄ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯥꯏꯕ ꯔꯣꯖꯤꯠ ꯅꯠꯇꯦ ꯑꯩꯁꯦ ꯑꯇꯣꯞꯄꯅꯤ ꯔꯣꯖꯤꯠ ꯅꯠꯇꯦ ꯁꯤ ꯁꯤꯁꯨ ꯃꯩꯇꯩ ꯃꯌꯦꯛꯅꯤ ꯑꯃꯗꯁꯨ ꯃꯩꯇꯩ ꯃꯌꯦꯛ ꯍꯧꯖꯤꯛꯇ ꯂꯩꯇꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯑꯝꯃꯤꯅꯦ ꯃꯃꯥꯗꯣ ꯀꯣꯏꯂꯥꯁ ꯁꯣꯍꯣꯔꯒꯤ ꯅꯤꯉꯣꯜꯅꯦ ꯍꯥꯏꯌꯦ ꯕꯤꯌꯥꯝꯕꯁꯥꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯃꯥꯗꯣ ꯑꯗꯣ ꯑꯄꯣꯔꯅꯥ ꯀꯧꯏ ꯍꯥꯏ ꯅꯨꯄꯤꯗꯣ ꯃꯃꯥꯗꯣ ꯏꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯣ ꯑꯗꯨꯝ ꯑꯄꯣꯔꯅꯥ ꯃꯃꯥꯗꯨꯒꯤ ꯁꯨꯝ ꯀꯩꯅꯣꯗꯒꯤ ꯐꯣꯟꯗꯒꯤ ꯌꯥꯎꯔꯛꯏꯕ ꯀꯩꯅꯣꯁꯤꯒ ꯂꯥꯏꯐꯁꯤꯒ ꯀꯣꯏꯂꯥꯁꯍꯣꯔꯒꯤ ꯑꯄꯣꯔꯅꯥ ꯍꯥꯏ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯗꯩꯗꯤ ꯀꯣꯛ ꯑꯅꯥꯟꯕꯅ ꯍꯥꯏꯕ ꯑꯩꯁꯦ ꯐꯖꯅꯗꯤ ꯀꯣꯏꯕꯅꯤ ꯇꯥꯗ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯅ ꯀꯌꯥ ꯈꯪꯗꯦ ꯄꯤꯛꯂꯤꯉꯩꯗ ꯍꯣꯁꯇꯦꯜꯗ ꯑꯗꯨꯝ ꯂꯩꯔꯛꯄꯒ ꯍꯥꯏꯁꯤꯅꯤ ꯑꯗꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥ ꯑꯩꯗꯤ ꯑꯌꯨꯛ ꯄꯨꯡ 6-7 ꯑꯗꯨ ꯍꯧꯖꯤꯛ ꯅꯪ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯆꯥꯅꯨꯄꯥꯁꯤꯡ ꯑꯩ ꯍꯥꯏꯕꯗꯣ ꯐꯤꯂꯝ ꯀꯨꯝꯃꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯩ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯃꯣꯏꯁꯨ ꯇꯧꯏꯅꯦ ꯑꯍꯤꯡ ꯇꯨꯝꯗꯦ ꯃꯣꯏ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝꯃꯤꯅꯦ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯀꯌꯥꯗꯅꯣ ꯇꯔꯥ ꯀꯌꯥꯗꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯕꯥꯔꯣꯒꯤ ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯅꯤꯗꯅ ꯄꯨꯡ ꯕꯥꯔꯣ ꯑꯌꯨꯛꯀꯤ ꯄꯨꯡ ꯕꯥꯔꯣꯗ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯈꯪꯗꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯑꯣꯟꯅꯩ ꯃꯣꯏ ꯇꯨꯝꯃꯤꯗꯣ ꯅꯣꯡꯃꯇꯪ ꯎꯅꯒꯦ ꯋꯥꯔꯤ ꯁꯥꯒꯦ ꯐꯪꯉꯣꯏ ꯇꯨꯝꯃꯠꯇ ꯂꯩꯔꯝꯃꯦ ꯅꯨꯡꯊꯤꯟꯗ ꯑꯗꯨꯒ ꯑꯍꯤꯡ ꯆꯨꯞꯄꯗꯤ ꯃꯣꯏ ꯊꯣꯛꯄ ꯑꯃ ꯇꯧ ꯂꯩꯔꯦ ꯄꯨꯡ 6 ꯍꯧꯒꯠ ꯇꯨꯝꯃꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇ ꯔꯣꯖꯤꯠꯅꯤ ꯁꯦ ꯁꯤꯁꯇꯔ ꯑꯁꯤ ꯔꯣꯖꯤꯠꯂꯣ ꯑꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯑꯗꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥꯅ ꯍꯥꯏꯕ ꯔꯣꯖꯤꯠꯅꯤ ꯁꯦ ꯁꯤꯁꯇꯔ ꯑꯗꯩꯗꯤ ꯀꯣꯛꯇꯥꯡꯕꯅ ꯍꯥꯏꯕ ꯅꯣꯡꯉꯥꯜꯂꯒ ꯈꯔ ꯏꯪꯕ ꯃꯇꯝꯗ ꯇꯨꯝꯃꯤ ꯇꯥꯗ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯣꯏ ꯑꯍꯤꯡꯗ ꯑꯗꯣ ꯑꯍꯤꯡꯗꯅ ꯃꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯐꯥꯛꯅ ꯈꯣꯠꯅ ꯑꯃ ꯃꯣꯏ ꯀꯩ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕꯗꯣ ꯑꯗꯨꯅ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂ ꯇꯨꯝꯃꯦ ꯍꯥꯏ ꯃꯣꯏ ꯁꯥꯏꯑꯣꯟ ꯑꯣꯟꯅ ꯆꯠꯄꯅꯤ ꯑꯣ ꯅꯠꯇꯦ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯕ ꯁꯤ ꯔꯣꯖꯤꯠ ꯅꯠꯇꯦ ꯏꯆꯦ ꯅꯣꯡꯁꯥꯕ ꯍꯥꯏꯗꯨꯗꯨꯅꯦ ꯌꯦꯡꯉꯨꯁꯦ ꯑꯩꯗꯤ ꯖꯁꯥꯁꯨ ꯁꯥꯏꯑꯣꯟ ꯑꯣꯟꯁꯅꯨ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄ ꯃꯤꯡꯒꯧꯗꯣ ꯃꯤꯡꯊꯣꯟꯗꯣ ꯑꯗꯨ ꯀꯧꯔꯛꯑꯗꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯗꯨꯅꯦ ꯍꯥꯏꯅ ꯑꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎ ꯑꯩꯁꯦ ꯑꯗꯨꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯑꯁꯨ ꯃꯤꯡ ꯑꯁꯦꯡꯕ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯑꯁꯨ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕ ꯅꯠꯇꯦ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯍꯥꯏ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯀꯅꯥꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯑꯩ ꯌꯥꯝ ꯇꯣꯉꯥꯟꯕꯅꯤ ꯍꯥꯏꯕ ꯃꯤ ꯄꯨꯝꯅꯃꯛꯇꯕꯨꯗꯤ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯃꯤꯅ ꯈꯪꯗꯕ ꯋꯥꯅꯤ
ꯑꯇꯣꯞꯄ ꯃꯤꯅ ꯁꯦꯝꯖꯤꯟꯅ ꯂꯥꯛꯑꯁꯨ ꯇꯥꯗ ꯍꯥꯏꯅꯕꯨ ꯀꯧꯔꯛꯇ꯭ꯔꯕ ꯑꯩꯗꯤ ꯅꯪ ꯅꯠꯇꯦꯅ ꯈꯟꯗ꯭ꯔꯣ ꯑꯗꯨꯝ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯔꯤꯁꯦ ꯔꯣꯍꯤꯠꯅ ꯍꯥꯏꯕꯅꯤ ꯔꯣꯖꯤꯠꯀꯤ ꯃꯃꯤꯡꯗꯨꯅ ꯈꯔ ꯁꯥꯡꯕꯅꯦ ꯍꯧꯖꯤꯛꯀꯤ ꯑꯥꯏꯗꯤ ꯆꯔꯥꯗꯣꯏꯗꯨꯅꯤ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯃꯃꯥ ꯀꯧꯔꯒꯦ ꯍꯥꯏꯁꯦ ꯁꯤꯅ ꯑꯃꯅꯤ ꯏꯆꯦ ꯍꯧꯖꯤꯛꯀꯤꯁꯨ ꯁꯨꯃꯥꯏꯅ ꯂꯋꯥꯏ ꯇꯥꯡꯕꯤ ꯍꯥꯞꯄ꯭ꯔꯣ ꯍꯣꯏ ꯀꯧꯔꯣ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯏꯇꯩꯒꯤ ꯃꯆꯥꯁꯤꯡ ꯅꯨꯡꯁꯥꯕꯣꯏꯒꯨꯝꯕ ꯆꯍꯤ ꯂꯦꯡꯒꯥ ꯌꯥꯝ ꯂꯩꯖꯥꯠꯅꯤꯗ ꯃꯣꯏ ꯑꯩꯅ ꯍꯟꯕ ꯏꯃꯥ ꯔꯕꯤꯇꯥꯗꯣ ꯏꯃꯥ ꯀꯧꯔꯤꯅꯤ ꯇꯥꯗ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯣꯏ ꯔꯣꯕꯤꯇꯥꯗꯣ ꯅꯪꯅ ꯍꯜꯂꯝꯃꯣꯏꯍꯦ ꯃꯥꯅ ꯍꯜꯂꯝꯒꯅꯤꯅꯦ ꯔꯣꯕꯤꯇꯥꯗꯣ ꯀꯌꯥ ꯁꯨꯔꯖꯥꯠꯅꯣ ꯅꯪꯒꯤ ꯀꯨꯟꯊ꯭ꯔꯥꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯍꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯆꯧꯕꯤ ꯌꯥꯝ ꯃꯥꯜꯂꯤ ꯍꯥꯏꯅ ꯀꯧꯔꯤꯅꯤ ꯑꯣ 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 ꯕꯕꯤꯇꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯩ ꯁꯨꯝ ꯑꯇꯩ ꯑꯇꯩ ꯃꯣꯏ ꯍꯟꯗꯛꯀꯤꯁꯤ ꯅꯠꯇꯕ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯑꯦꯜ ꯕꯤ ꯊꯥꯅꯕ ꯃꯌꯥꯝ ꯁꯤꯡꯖꯨꯕꯗ ꯑꯗꯨꯝ ꯕꯕꯤꯇꯥꯗꯣ ꯌꯥꯝ ꯃꯥꯅ ꯈꯔ ꯆꯝꯖꯕ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯅꯨꯡꯁꯤꯕ ꯑꯃ ꯊꯃꯣꯏ ꯁꯦꯡꯖꯕ ꯑꯃꯁꯨ ꯃꯥꯜꯂꯦꯕ ꯑꯗꯩꯗꯤ ꯇꯨꯀꯨꯕꯥꯅ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯀꯣꯛ ꯁꯥꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯤꯡꯒꯥꯔꯩꯅꯤ ꯌꯥꯝ ꯈꯦꯠꯅꯔꯝꯃꯣꯏ ꯇꯥꯗ ꯌꯥꯝ ꯈꯦꯠꯅꯔꯝꯃꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯆꯍꯤ ꯍꯥꯏꯐꯦꯠ ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯈꯖꯤꯛꯇꯪ ꯃꯈꯥ ꯑꯣꯏꯕ ꯈꯤꯇꯪ ꯍꯟꯕ ꯑꯣꯏꯔꯒꯁꯨ ꯌꯨꯝ ꯄꯥꯟꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯏꯆꯦ ꯏꯇꯩꯃ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯏꯃꯥꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯡꯊꯣꯟ ꯑꯃꯗ ꯇꯧꯕꯁꯤꯅ ꯐꯩ ꯑꯩꯈꯣꯏꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕ ꯃꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯤꯒꯤ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯀꯩꯅꯣꯝꯃ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤꯅ ꯀꯩꯗꯧ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯆꯍꯤ ꯍꯨꯝꯐꯨꯇꯔꯥ ꯃꯔꯐꯨ ꯁꯨꯔꯕ ꯑꯍꯜꯗꯣ ꯑꯗꯣ ꯃꯥꯁꯦ ꯂꯩꯔꯛꯏ ꯔꯤꯛꯁꯣ ꯊꯧꯋꯦꯅ ꯈꯜꯂꯣꯕ ꯑꯗꯣ ꯑꯣꯐꯤꯁꯇ ꯁꯨꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯏꯂꯥꯏ ꯂꯥꯏꯉꯩ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤ ꯅꯪ ꯃꯥ ꯑꯩꯅ ꯆꯩꯕꯤ ꯈꯨꯄꯥꯛꯅ ꯊꯥꯕ ꯐꯥꯎ ꯌꯥꯎꯏꯑꯦꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯩꯇꯩꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯦꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯂꯩꯇꯦ ꯏꯊꯛꯀꯤ ꯑꯍꯟꯗꯤ ꯏꯊꯛꯀꯤ ꯑꯍꯟꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯁꯤ ꯍꯧꯅꯕꯤ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗꯩꯗꯤ ꯌꯥꯝ ꯈꯦꯠꯅꯔꯝꯃꯣꯏꯗ ꯇꯥꯗ
ꯑꯗꯩꯗꯤ ꯁꯤꯁꯇꯔ ꯕꯥꯏ ꯑꯣꯏꯔꯒꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯆꯦ ꯃꯣꯔꯅꯤꯡ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥ ꯆꯧꯕꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯏꯃꯥ ꯔꯕꯤꯇꯥꯗꯣ ꯃꯥꯒꯤ ꯇꯥꯔꯤꯕꯗꯅ ꯃꯥꯒꯤ ꯇꯥꯔꯤꯕꯗꯅ ꯕꯕꯥ ꯃꯆꯥ ꯀꯧꯏ ꯇꯥꯗ ꯃꯥꯒꯤ ꯇꯥꯔꯤꯕꯗꯅ ꯕꯕꯥ ꯃꯆꯥ ꯀꯧꯏ ꯇꯥꯗ ꯑꯣ 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 ꯑꯗꯨꯗꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯣ ꯑꯣ ꯑꯩꯁꯨ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯩ ꯅꯍꯥꯟꯁꯨ ꯑꯩ ꯑꯗꯨꯝ ꯐꯣꯟ ꯇꯧꯅꯩ ꯃꯥꯒꯤ ꯚꯤꯗꯤꯑꯣꯒꯤ ꯊꯝꯅꯦꯜꯒꯨꯝꯕ ꯑꯃꯒꯨꯝꯕ ꯑꯗꯨꯝ ꯈꯔ ꯁꯣꯏꯕ ꯑꯣꯏꯔꯁꯨ ꯑꯩꯅ ꯋꯥꯆꯦꯞꯇ ꯇꯧꯔꯒ ꯆꯨꯝꯊꯣꯛꯄꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯑꯃꯒ ꯑꯃ ꯁꯨꯝ ꯑꯩꯅ ꯑꯁꯣꯏꯕ ꯑꯩꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯁꯨꯝ ꯂꯩꯗꯅ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯩꯔꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯑꯦꯕ ꯀꯣꯜꯗ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯥꯟꯅꯩ ꯑꯩꯅ ꯕꯕꯥ ꯃꯆꯥ ꯀꯧꯕꯗ ꯁꯥꯎꯗꯦ ꯕꯕꯥ ꯃꯆꯥ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯗꯣ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤꯔꯒ ꯕꯕꯥ ꯃꯆꯥ ꯍꯥꯏꯅꯁꯨ ꯀꯧꯅꯕꯅꯦꯕ ꯒꯧꯍꯥꯇꯤꯒꯤ ꯀꯥꯡꯁꯤꯗꯤ ꯁꯤꯡꯉꯤ ꯌꯥꯝꯅ ꯅꯪ ꯑꯗꯨꯗ ꯉꯁꯤ ꯂꯩꯔꯕ ꯑꯗꯩꯗꯤ ꯀꯩꯗꯧꯉꯩ ꯇꯣꯡꯗꯣꯏꯅꯣ ꯀꯥꯡ ꯃꯇꯨꯡ ꯑꯣꯏꯔꯝꯒꯅꯤ ꯆꯥꯎ ꯑꯃ ꯇꯧꯔꯝꯒꯅꯤ ꯃꯣꯏꯒꯤ ꯇꯨꯔꯦꯟ ꯀꯩꯅꯣꯒꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯟꯒꯤ ꯄꯥꯊꯤ ꯀꯣꯝꯊꯤꯗꯒꯤ ꯍꯤꯠ ꯏꯁꯄ꯭ꯔꯦ ꯀꯥꯟꯅꯗꯦ ꯇꯥꯗ ꯀꯥꯟꯅꯗꯕꯅꯤ ꯏꯁꯄ꯭ꯔꯦꯗꯣ ꯑꯃꯨꯛ ꯏꯁꯄ꯭ꯔꯦ ꯀꯥꯡ ꯑꯩꯗꯤ ꯀꯣꯛ ꯍꯦꯛꯇ ꯆꯤꯛꯂꯛꯑꯦ ꯑꯣꯗꯣꯃꯣꯁꯇꯣ ꯑꯣꯏꯅ ꯍꯦꯛ ꯇꯩꯁꯜꯂꯨ ꯑꯩ ꯅꯨꯃꯤꯠ 35ꯃꯨꯛ ꯂꯩꯅꯤ ꯀꯥꯗ ꯑꯩꯒꯤ ꯕꯤꯔꯌꯥꯅꯤ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯌꯦꯡꯕ ꯁꯨꯝ ꯂꯥꯛꯄꯅꯤ ꯑꯣ ꯅꯨꯃꯤꯠ 35ꯅꯤꯃꯨꯛ ꯂꯩꯅꯤꯌꯦ ꯂꯝꯗꯤ ꯐꯖꯅ ꯀꯣꯏꯔꯦꯅꯦ ꯑꯩꯈꯣꯏ ꯉꯝꯃꯤꯉꯩꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯍꯧꯒꯗꯕꯅꯤ
ꯉꯝꯗꯦꯗ ꯍꯦꯛꯇ ꯀꯩꯅꯣꯝ ꯆꯠꯄꯗꯅꯦ ꯑꯩꯗꯤ ꯍꯦꯛꯇ ꯀꯣꯛ ꯆꯤꯛꯄꯤ ꯇꯧꯔꯛꯄꯁꯤꯅꯕꯨꯅꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯋꯥꯏꯗ ꯇꯥꯗ ꯊꯕꯛꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯁꯥꯏꯗꯨꯕꯣ? ꯅꯨꯄꯤꯁꯨ ꯊꯥꯁꯦ ꯈꯤꯜꯂꯛꯄꯒ ꯋꯥꯏ ꯇꯥꯗ ꯋꯥꯈꯜꯁꯨ ꯍꯣꯏꯅꯦ ꯈꯔ ꯌꯥꯡꯅ ꯇꯧꯅ ꯀꯩꯅꯣ ꯇꯧꯅ ꯏꯌꯥꯡ ꯌꯥꯡꯅ ꯋꯥꯈꯜꯗꯣ ꯇꯧꯔꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯁꯨ ꯐꯕ꯫ ꯋꯥꯈꯜꯗ ꯄꯣꯠꯂꯨꯝꯅꯦꯕ꯫ ꯑꯗꯨꯗꯒꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯁꯨꯖꯟꯈꯤꯕꯗꯗꯤ ꯃꯊꯥꯁꯦ ꯕ꯭ꯔꯦꯟꯁꯦ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯍꯥꯏꯒꯤꯗꯧꯔꯦꯕ ꯍꯥꯏꯗꯕ ꯌꯥꯔꯣꯏꯗꯣꯏꯅꯤ꯫ ꯑꯗꯨ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯩꯅꯣ ꯍꯧꯖꯤꯛ ꯂꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯒꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 18 ꯁꯨꯕꯗꯒꯤ ꯉꯁꯤꯐꯥꯎ ꯎꯅꯗ꯭ꯔꯤ ꯊꯕꯛꯁꯦ ꯌꯦꯡꯉꯨ ꯇꯥꯗ ꯊꯣꯛꯄꯅꯤ꯫ ꯃꯥꯁꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯗꯨꯝ ꯂꯩꯔꯝꯕ? ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ? ꯑꯣ ꯑꯣ ꯀꯩꯅꯣꯗ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯅꯣꯏ ꯃꯃꯥꯒ ꯂꯩꯕ? ꯏꯃꯥꯗꯣ ꯍꯥꯔꯠ ꯄꯦꯁꯦꯟꯅꯤ ꯂꯥꯏꯌꯦꯡꯕꯁꯨ ꯄꯨꯍꯟꯕꯅꯤ꯫ ꯑꯣ ꯑꯋꯥꯕꯅꯤꯅꯦ꯫ ꯃꯇꯣꯝꯇ ꯂꯩꯕꯗꯨꯁꯨ ꯑꯃꯗꯨꯁꯨ ꯂꯩꯍꯟꯅꯤꯡꯗꯦꯗꯣ ꯏꯃꯥꯁꯨ ꯃꯇꯣꯝꯇ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯂꯩꯃꯤꯟꯅꯕꯗꯨꯅꯗꯤ ꯐꯕꯨꯗꯤ ꯐꯩ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯆꯦꯟꯕ ꯅꯨꯃꯤꯠꯇꯒꯤ ꯑꯗꯨꯝ ꯊꯥ ꯑꯅꯤ ꯁꯨꯇꯤ ꯂꯧꯈꯤ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯆꯦꯟꯕ ꯅꯨꯃꯤꯠꯇꯒꯤ ꯑꯣ ꯆꯦꯟꯕ ꯅꯨꯃꯤꯠꯇꯒꯤ ꯊꯥꯔꯒ ꯑꯗꯨꯝ ꯊꯥ 2 ꯁꯨꯈ꯭ꯔꯕ? ꯎꯝ ꯂꯧꯈꯤ꯫ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯂꯩꯃꯤꯟꯅꯕꯩ ꯃꯇꯝ ꯐꯪꯍꯧꯗ꯭ꯔꯦꯕ? ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯉꯤꯗꯨꯁꯨ ꯑꯗꯩꯗꯤ ꯑꯃꯅ ꯀꯩꯅꯣꯒꯤꯗꯣ
ꯈꯨꯔꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯨꯍꯣꯡꯕꯗꯣ, ꯈꯨꯔꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯒꯨꯍꯥꯇꯤꯗ ꯃꯥꯁꯨ ꯊꯕꯛ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤꯁ ꯀꯣꯂꯦꯖꯇ꯫ ꯑꯗꯩꯗꯤ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯒꯨꯍꯥꯇꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯁ ꯁꯤ ꯅꯔꯁꯤꯡꯒꯤ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯔꯤꯅꯦꯕ, ꯀꯔꯤ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯑꯣꯖꯥ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ 5-6ꯅꯤ ꯀꯥꯏꯊꯣꯛꯑꯒ ꯌꯨꯝꯗ ꯂꯥꯛꯑꯦ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯃꯤꯅꯤꯠ 15ꯅꯤ ꯂꯩꯃꯤꯟꯅꯔꯨꯔꯦ꯫ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯃꯥꯏ ꯃꯥꯏ ꯆꯠꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯎꯅꯗ꯭ꯔꯦ꯫ ꯁꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯣꯏꯒꯤ ꯀꯦꯝꯄꯁꯇꯣ ꯅꯨꯄꯥꯁꯨ ꯆꯪꯕ ꯌꯥꯗꯕ ꯊꯣꯛꯄꯅꯤꯗ꯫ ꯑꯗꯨꯗꯤ ꯉꯁꯤ ꯆꯩꯔꯥꯎꯕꯒꯤ ꯁꯨꯇꯤꯅꯤ ꯀꯥꯏꯁꯨ ꯂꯧꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯊꯕꯛ ꯇꯣꯛꯂꯒꯦ ꯍꯥꯏꯕꯅꯤ, ꯏꯃꯥ ꯅꯥꯕ ꯐꯠꯇꯕꯗꯨꯗ ꯂꯩꯇ ꯌꯥꯗꯗꯅ ꯂꯩꯔꯤꯅꯤ꯫ ꯊꯕꯛꯇꯣ ꯇꯣꯛꯄꯗꯨꯁꯨ ꯄꯥꯝꯃꯨꯏꯗ ꯇꯧꯔꯤꯁꯦ꯫ ꯊꯕꯛꯄꯨ ꯇꯧꯔꯗꯤ ꯎꯅꯕꯩꯗꯤ ꯐꯪꯉꯔꯣꯏꯍꯦ, ꯊꯥꯞꯅ ꯑꯗꯨꯝ ꯂꯩꯅꯕ ꯇꯥꯕ꯫ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯈꯪꯗꯦ꯫ ꯊꯕꯛ ꯇꯧꯔꯒꯅ ꯃꯔꯥꯡ ꯀꯥꯏꯅꯤ, ꯍꯥꯏ ꯍꯨꯝꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ꯫ ꯅꯨꯄꯤ ꯅꯨꯄꯥ ꯀꯥꯏꯅꯔꯒ ꯊꯥꯞꯅ ꯂꯩꯕꯁꯦ ꯐꯠꯇꯦꯕ꯫ ꯊꯕꯛꯄꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯅꯤ ꯍꯥꯏꯕ꯫ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯔꯒꯁꯨ ꯇꯣꯂꯣꯞꯄꯨꯗꯤ ꯊꯣꯏꯗꯣꯛꯅ ꯂꯤꯛꯑꯝꯃꯣꯏꯕ꯫ ꯊꯕꯛ ꯇꯧꯕꯁꯨ ꯑꯩ ꯂꯩꯁꯤꯗꯤ ꯃꯥ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ꯫ ꯑꯅꯤ ꯊꯣꯛꯅ ꯇꯥꯟꯗ꯭ꯔꯁꯨ ꯌꯥꯏ꯫ ꯑꯗꯣ ꯃꯁꯥꯅ ꯇꯣꯛꯆꯔꯒꯦ ꯍꯥꯏꯕꯗꯤ ꯀꯥꯏꯗꯦꯀꯣ, ꯀꯅꯥꯒꯨꯝꯕ ꯑꯃꯃꯝꯗꯤ ꯇꯣꯛꯑꯣ ꯌꯥꯗꯕꯅꯦꯕ꯫ ꯃꯥꯅ ꯄꯨꯟꯁꯤꯒꯤ ꯏꯁꯇ꯭ꯔꯒꯜ ꯑꯃ ꯇꯧꯖꯔꯒ ꯑꯗꯨ ꯌꯧꯖꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯤꯅ ꯃꯁꯥꯅ ꯌꯥꯔꯒꯕꯨꯗꯤ ꯌꯥꯝ ꯐꯩ꯫ ꯌꯨꯝ ꯄꯨꯔꯒ ꯂꯩꯕꯁꯤꯁꯨ ꯌꯥꯝ ꯐꯕ ꯊꯕꯛꯅꯤ꯫ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯣꯏ ꯊꯥꯞꯅ ꯂꯩꯅꯕꯁꯦ꯫ ꯑꯗꯨꯅ ꯀꯦꯔꯤꯌꯔ ꯁꯦꯝꯃꯤꯅꯤ ꯀꯥꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯆꯍꯤ 38, 39ꯗꯒ ꯌꯨꯝ ꯄꯥꯜꯂꯦ꯫ ꯁꯣꯝꯗꯅ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯩ 10ꯅꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯦ꯫ ꯑꯁꯤꯅ ꯃꯆꯥꯅ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯅꯗꯣꯏꯕ ꯈꯪꯗ꯭ꯔꯦꯗ ꯇꯧꯅꯩꯁꯦ ꯃꯣꯏ꯫ ꯃꯥꯒꯤ ꯄꯩꯁꯥ ꯁꯤꯀꯤ ꯑꯃ ꯂꯧꯗꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎ꯫
ꯑꯗꯨꯗꯤ ꯇꯣꯛꯂꯛꯑꯣ ꯊꯥ ꯌꯥꯝꯁꯤꯜꯂꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯊꯥ ꯌꯥꯝꯗ꯭ꯔꯤꯉꯩꯗ ꯇꯣꯛꯀꯗꯣꯏꯔꯥ ꯇꯣꯛꯑꯗꯤ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯕ ꯃꯣꯏꯅ ꯑꯦꯜꯕꯤꯗ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯌꯥꯝ ꯀꯧꯅꯩꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯏꯗꯣ ꯈꯪꯕ꯭ꯔꯣ ꯅꯪ ꯑꯗꯩꯗꯤ ꯄꯩꯁꯥꯅ ꯂꯧꯗꯕꯅꯤ ꯃꯥꯗꯤ ꯄꯣꯞ ꯄꯣꯞ ꯇꯥꯈꯩ ꯀꯞꯍꯟꯕ ꯃꯄꯤ ꯄꯣꯞ ꯄꯣꯞ ꯇꯥꯈꯩ ꯀꯞꯍꯟꯕ ꯑꯣ ꯇꯧꯕꯨꯗꯤ ꯏꯃꯥꯒꯤ ꯂꯥꯏꯌꯦꯡꯕ ꯃꯥꯅ ꯄꯨꯔꯤꯅꯤ ꯂꯣꯏꯅ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯣ ꯌꯨꯝ ꯁꯥꯕꯒꯤ ꯄꯩꯁꯥ ꯊꯤꯜꯂꯛꯀꯦ ꯑꯩꯅ ꯂꯧꯗꯕꯒꯤ ꯃꯄꯤ ꯑꯗꯨꯗꯤ ꯊꯥ ꯃꯉꯥ ꯈꯛꯇꯪ ꯉꯥꯏꯔꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯁꯦ ꯇꯨꯝꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩꯁꯨ ꯈꯪꯗꯦ ꯇꯥꯗ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯃꯌꯥꯝ ꯍꯦꯛꯇ ꯌꯥꯎꯕꯅꯤ ꯀꯅꯥꯅꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯈꯪꯗꯦ ꯅꯪ ꯁꯨꯝ ꯌꯦꯡꯉꯨ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯕ ꯌꯥꯝ ꯀꯁꯥꯔꯒꯤ ꯃꯤ ꯑꯃꯇ ꯂꯥꯛꯇꯕꯅꯤꯀꯣ ꯚꯤꯗꯤꯑꯣꯗ ꯐꯥꯎ ꯌꯦꯡꯉꯨ ꯅꯍꯥꯟꯋꯥꯏꯒꯤ ꯆꯕꯨꯟ ꯃꯌꯥꯝꯗꯣ ꯄꯩꯁꯥꯒꯤ ꯃꯌꯥꯝꯗ ꯑꯃꯇꯪ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯔꯛꯄ ꯌꯥꯝ ꯀꯃꯦꯟ ꯑꯃ ꯌꯥꯎꯗꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯟꯗꯛ ꯂꯨꯍꯣꯡꯕ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯌꯨꯝ ꯀꯥꯕꯛ ꯀꯥꯕꯛ ꯁꯥꯏ ꯍꯣꯏ ꯍꯣꯏ ꯅꯪ ꯅꯍꯥꯟꯃꯨꯛ ꯍꯥꯏꯈꯤꯕꯗꯣ ꯀꯕꯛ ꯀꯕꯛ ꯁꯥꯕꯅꯤ ꯃꯤꯒꯤ ꯌꯨꯝꯗ ꯑꯣꯔ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯨꯍꯣꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯀꯕꯛ ꯀꯕꯛ ꯑꯩ ꯍꯥꯏꯁꯤꯅꯤ ꯌꯨꯝꯕꯤ ꯈꯛꯇꯪ ꯆꯦꯠꯂ ꯂꯣꯏꯔꯦ ꯑꯇꯩꯗꯤ ꯖꯤꯡꯒꯅ ꯈꯥꯕ꯭ꯔꯥ ꯄꯣꯞꯅ ꯈꯥꯕ꯭ꯔꯥ ꯅꯠꯇꯦ ꯍꯥꯏꯐꯦꯠ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ ꯍꯌꯦꯡ ꯀꯣꯟꯅ ꯐꯖꯅ ꯉꯝꯀꯥꯟꯗ ꯁꯥꯔ ꯂꯣꯏꯔꯦ
ꯌꯨꯝꯗꯨꯗ ꯇꯥꯗ ꯋꯥꯕꯗꯤ ꯂꯣꯏꯔꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯒ ꯂꯩꯊꯣꯛꯄ ꯃꯅꯨꯡꯗꯗꯤ ꯌꯥꯗꯕꯅꯤ. ꯅꯪ ꯕꯦꯡꯒ꯭ꯂꯣꯔ ꯌꯧꯔꯒꯗꯤ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ? ꯍꯣꯇꯦꯜ ꯂꯩꯗꯣꯏꯔꯣ? ꯌꯨꯝꯗ ꯅꯪ ꯕꯕꯥ ꯂꯩꯔꯤꯕ꯭ꯔꯥ? ꯕꯕꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯥꯎꯔꯦ ꯑꯩꯁꯨ. ꯑꯣ, ꯍꯧꯖꯤꯛ ꯌꯨꯝꯗꯣ ꯀꯅꯥꯝꯇ ꯂꯩꯇꯦ. ꯕꯕꯥꯁꯨ ꯐꯥꯝꯗ, ꯏꯅꯥꯎꯅꯨꯄꯥ ꯔꯥꯖꯁꯊꯥꯟꯗ. ꯑꯣ, ꯑꯗꯒꯤ ꯑꯩꯅ ꯉꯥꯎꯔꯒ ꯆꯠ ꯂꯩꯔꯦ ꯑꯗꯨꯝ. ꯕꯦꯡꯒ꯭ꯂꯣꯔꯗꯗꯤ ꯒꯦꯁ ꯍꯥꯎꯁꯇ ꯂꯩꯗꯣꯏꯅꯤ. ꯃꯣꯏꯒ ꯂꯩꯃꯤꯟꯅꯅꯕ. ꯑꯣꯟꯊꯣꯛꯅ ꯀꯥꯁꯄꯇꯥꯜ ꯊꯥꯞꯅꯅ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ. ꯑꯗꯨꯃꯛꯄꯨ ꯐꯔꯦ ꯅꯣꯏ ꯃꯃꯥꯗꯣ, ꯅꯣꯏ ꯏꯃꯥꯗꯣ ꯅꯪ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕ. ꯌꯥꯗꯦ ꯇꯥꯗ, ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ. ꯏꯅꯥꯎ ꯅꯨꯄꯥꯁꯨ ꯊꯕꯛ ꯇꯧꯔꯝꯃꯤ. ꯃꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯕ ꯔꯥꯖꯁꯊꯥꯟꯗ? ꯑꯩꯈꯣꯏ ꯄ꯭ꯂꯦꯟ ꯑꯃ ꯂꯩ. ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯜꯂꯒ ꯑꯐꯕ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯅꯤ. ꯐꯦꯛꯇ꯭ꯔꯤ ꯍꯥꯡꯗꯣꯏꯅꯤ ꯇꯥꯗ. ꯃꯅꯤꯄꯨꯔꯗ.
ꯍꯪꯉꯣ ꯑꯥꯔꯃꯤ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔꯅꯤ ꯑꯥꯔꯃꯤ ꯗꯣꯛꯇꯔꯅꯤ ꯑꯗꯨ ꯊꯕꯛ ꯇꯣꯛꯊꯣꯛꯇꯣꯏꯕ ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯗꯨꯕꯣ ꯍꯌꯦꯡ ꯄꯦꯟꯁꯟ ꯅꯨꯡꯁꯟ ꯌꯥꯝ ꯐꯪꯗꯥꯏꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯪꯗꯣꯏꯅꯤ ꯃꯦꯆꯤꯟꯒ ꯂꯣꯏ ꯂꯧꯔꯕꯅꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯔꯝꯅ ꯐꯩ ꯇꯥꯗ ꯇꯧꯕꯨꯗꯤ ꯆꯨꯝꯃꯤ ꯄ꯭ꯂꯥꯅꯤꯡ ꯍꯩꯔꯗꯤ ꯇꯦꯛꯅꯤꯛ ꯍꯩꯔꯗꯤ ꯌꯨꯝꯗ ꯁꯨꯝ ꯁꯨꯕꯁꯤꯁꯨ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯊꯕꯛ ꯑꯃꯅꯤ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯆꯠꯄ ꯌꯥꯕ ꯆꯠꯂꯦ ꯍꯧꯖꯤꯛꯇꯤ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯅ ꯈꯜꯂꯦ ꯆꯨꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ ꯇꯧꯅ ꯑꯗꯨꯝ ꯌꯥꯝꯅ ꯊꯥꯞꯅ ꯊꯥꯞꯅ ꯑꯃꯠꯇ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯇ꯭ꯔꯦꯕ ꯅꯣꯏ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯣꯠꯁꯛ ꯑꯃꯅꯦꯕ ꯑꯗꯨꯃꯛꯇꯤ ꯆꯍꯤꯗꯨꯅ ꯌꯥꯝꯁꯜꯂꯀꯥꯟꯗ ꯄꯨꯟꯗ꯭ꯔꯤꯉꯩꯗ ꯐꯩ ꯑꯉꯥꯡ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯃꯄꯥꯗꯨꯁꯨ ꯑꯇꯩꯁꯨ ꯑꯉꯥꯡꯅꯦꯕ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯂꯥꯟꯅ ꯌꯨꯝ ꯃꯩ ꯆꯥꯛꯂꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯦꯡꯗꯅ ꯂꯩꯔꯝꯗꯧꯅꯤ ꯇꯥꯗ ꯄꯨꯔꯥ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯒꯤ ꯃꯇꯝ ꯆꯣꯟꯊꯔꯤꯅꯤ ꯃꯅꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯇꯥꯗ ꯃꯥꯗꯤ ꯅꯪ ꯂꯨꯍꯣꯡꯕꯗ ꯂꯥꯛꯑꯝꯕ꯭ꯔꯣ ꯑꯃꯗꯨꯅ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯔꯦꯅ ꯍꯦꯛꯇ ꯔꯣꯖꯤꯠꯅꯤꯒ ꯍꯥꯏꯒꯠꯂꯝꯃꯤ ꯅꯨꯄꯤ ꯀꯣꯏꯔꯤꯗꯤ ꯂꯣꯏꯔꯦ ꯏꯇꯥꯗ ꯏꯃꯥꯒ ꯃꯇꯩꯃꯒꯗ ꯃꯥꯒꯤ ꯍꯥꯏꯐꯝ ꯑꯣꯏ ꯂꯩꯔꯦ
ꯂꯥꯛꯏ, ꯃꯥ ꯂꯥꯛꯇ꯭ꯔꯗꯤ ꯌꯨꯝ ꯁꯥꯕ ꯉꯝꯂꯣꯏ꯫ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯁꯨꯍꯟꯗꯕ꯫ ꯑꯣ ꯍꯣꯏ ꯍꯣꯏ꯫ ꯅꯣꯏꯒꯤ ꯌꯨꯝꯐꯝꯗꯨꯗ ꯁꯨꯝ ꯁꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯖꯒꯥꯗ ꯁꯥꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤꯗꯤ ꯅꯣꯏꯒꯤ ꯌꯨꯝꯐꯝꯗꯣ ꯀꯔꯤꯝꯐꯥꯎ ꯃꯣꯏ ꯑꯀꯤꯕꯒꯤ ꯀꯩꯅꯣꯒꯗꯤ ꯂꯩꯇꯖꯥꯠꯂꯥ? ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯔꯦ꯫ ꯑꯩꯅ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯑꯩꯒꯤ ꯏꯁꯇꯥꯐ ꯑꯃ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯃꯔꯤ ꯂꯩꯅꯔꯤ꯫ ꯑꯣ ꯐꯩꯅꯦ ꯍꯧꯖꯤꯛꯐꯥꯎ ꯂꯩꯅꯔꯗꯤ꯫ ꯑꯇꯣꯞꯄꯗꯗꯤ ꯇꯥꯗ ꯄꯣꯏꯟ ꯃꯔꯤ ꯈꯛꯇ ꯈꯨꯗꯛꯇ ꯂꯧꯔꯒ ꯁꯥꯕꯅꯤ꯫ ꯑꯣ ꯈꯨꯗꯛꯇ ꯂꯧꯔꯒ ꯁꯥꯕ꯫ ꯃꯣꯏ ꯂꯥꯡꯒꯣꯜꯗꯒꯗꯤ ꯑꯁ ꯃꯣꯏꯒꯤ ꯌꯨꯝ ꯕꯤꯜꯗꯤꯡ ꯑꯆꯧ ꯑꯆꯧ ꯐꯖ ꯐꯖꯕ ꯂꯩꯍꯧꯈ꯭ꯔꯦ ꯁꯤꯗ ꯈꯥꯂꯤ ꯇꯥꯗꯅ꯫ ꯈꯔ ꯈꯔ ꯃꯩ ꯆꯥꯛꯂꯤ ꯍꯥꯎꯔꯤꯒꯁꯨ ꯌꯥꯎꯍꯧꯔꯤꯌꯦ꯫ ꯑꯗꯣ ꯃꯤꯁꯨ ꯆꯪꯕ ꯌꯥꯗꯦ ꯑꯗꯨ ꯖꯒꯥꯗꯣ꯫ ꯏꯅꯥꯎꯅꯨꯄꯥꯅ ꯌꯨ ꯉꯥꯎꯔꯒ ꯅꯨꯃꯤꯠꯀ ꯌꯦꯡꯗꯕꯤ ꯏꯪꯈꯣꯜ ꯄꯩꯁꯥ ꯊꯤꯔꯒ ꯅꯨꯡꯗꯥꯡ ꯄꯨꯔꯛꯏ꯫ ꯃꯤꯒꯤ ꯂꯝꯗ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯃꯥꯅ ꯉꯥꯡꯕꯗ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯗꯦ ꯍꯥꯏꯅ ꯏꯃꯥꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯠꯀ ꯌꯦꯡꯗꯕꯤꯗ ꯏꯪꯈꯣꯜ ꯄꯩꯁꯥ ꯊꯤꯔꯒ ꯅꯨꯡꯗꯥꯡ ꯄꯨꯔꯛꯏ꯫ ꯃꯤꯒꯤ ꯂꯝꯗ ꯏꯪꯈꯣꯜ ꯄꯩꯁꯥ ꯊꯤꯕꯁꯤꯁꯨ ꯅꯨꯃꯤꯠ ꯌꯦꯡꯅꯕ꯭ꯔꯣ? ꯍꯥꯏꯗꯤ ꯌꯨꯝ ꯁꯥꯕꯒꯨꯝꯕꯕꯨꯗꯤ ꯅꯨꯃꯤꯠ ꯌꯦꯡꯅꯩ ꯍꯥꯏꯗꯥꯏ꯫ ꯅꯨꯄꯤ ꯆꯦꯟꯕ ꯅꯣꯡꯉꯥꯟꯕꯗ ꯂꯝ ꯇꯧꯔꯤꯅꯤ ꯇꯥꯗꯦ꯫
ꯅꯪꯅ ꯗꯤꯁꯦꯝꯕꯔꯗ ꯂꯨꯍꯣꯡꯈꯤꯕꯗꯣ ꯑꯗꯨꯒꯤ ꯗꯤꯁꯦꯝꯕꯔꯗꯣ ꯑꯩꯁꯨ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩ ꯈꯪꯗꯦ ꯏꯃꯥꯅ ꯁꯥꯎꯕꯗ ꯂꯣꯏ ꯇꯥꯗ ꯑꯩ ꯃꯇꯝꯗꯣ ꯏꯃꯥꯒꯤ ꯃꯄꯥꯟꯗ ꯂꯩ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯇꯦ ꯑꯣ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯑꯗ ꯑꯩ ꯃꯇꯝꯗꯣ ꯏꯃꯥꯒꯤ ꯃꯄꯥꯟꯗ ꯂꯩ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯇꯦ ꯑꯣ ꯅꯕꯦꯝꯕꯔ 28ꯇ ꯑꯩꯅ ꯆꯠꯂꯨꯕꯗꯨꯅ ꯗꯤꯁꯦꯝꯕꯔꯒꯤ ꯀꯔꯤꯗꯅꯣ ꯑꯩꯅ ꯆꯠꯂꯨꯕꯗꯣ 12ꯇꯔ ꯀꯩꯅꯣ ꯑꯩꯅ ꯆꯠꯂꯨꯕꯗꯣ ꯗꯤꯁꯦꯝꯕꯔ 12 ꯑꯩꯁꯦ ꯃꯤꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯉꯛꯄꯗ ꯉꯥꯎꯔꯦ ꯍꯥꯏꯔꯝꯃꯤꯅꯦ ꯑꯍꯤꯡ ꯃꯇꯣꯝꯇ ꯉꯥꯡ ꯂꯩꯔꯦ ꯆꯦꯜꯂꯒ ꯊꯥ ꯑꯃꯒ ꯇꯪꯈꯥꯏ ꯈꯛꯇꯅꯤ ꯌꯨꯝ ꯁꯥꯕꯒꯤ ꯉꯥꯏꯕꯗꯣ ꯌꯨꯝ ꯀꯕꯛ ꯀꯕꯛ ꯁꯥꯔꯒ ꯍꯣꯡꯗꯣꯏꯅꯤ ꯐꯔꯕꯅꯤ ꯑꯗꯨꯅ ꯃꯤ ꯃꯌꯨꯝꯗ ꯇꯧꯗꯣꯏ ꯁꯔꯨꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯇꯧꯗꯣꯏ ꯁꯔꯨꯛ ꯅꯣꯏ ꯕꯕꯥꯗꯨꯅ ꯑꯃꯨꯛ ꯐꯥꯝꯗ ꯊꯥꯡ ꯀꯔꯤ ꯀꯔꯤ ꯑꯗꯨꯝ ꯆꯥꯕꯤꯅꯤꯉꯥꯏ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯀꯅꯥꯝꯇ ꯃꯣꯏ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯂꯩꯔꯦ ꯐꯔꯦ ꯇꯥꯗ ꯑꯩꯁꯨ ꯔꯤꯛꯁꯣ ꯊꯧꯔꯨꯈꯤꯒꯦ ꯉꯍꯥꯛ ꯈꯔ ꯊꯧꯔꯨꯔꯣ ꯒꯨꯍꯥꯇꯤꯒꯤ ꯏꯁꯇꯦꯁꯟꯗ ꯗꯦꯜꯂꯤ ꯕꯣꯝꯕꯦꯗꯒꯤ ꯀꯨꯝꯊꯔꯛꯄ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯒꯤ ꯃꯤ ꯈꯔꯗꯣ ꯈꯣꯝꯃꯒ ꯊꯧꯒꯥꯏꯔꯨꯔꯣ ꯕꯦꯡꯒ꯭ꯂꯣꯔ ꯇꯥꯟꯅ ꯊꯤꯟꯕꯤꯕ ꯉꯝꯕ꯭ꯔ ꯌꯦꯡꯉꯨ ꯄꯣꯊꯥꯔ ꯇꯥꯜꯂꯁꯨ ꯕꯥꯏ ꯑꯣꯏꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪ ꯂꯥꯛꯄ ꯄꯣꯊꯥꯔꯁꯤꯀꯣ